Ahanmamagta da Diamond Radio Channel gi pungning gi warol thorom tabiri basing bujim segurjamna taram nokchari loina nei kai khomna jabaga loina na asigi thorom asida tabiri basing YouTube live streaming radio da tabiri basing hani ali tena thagachari loina na asigi thorom asida khoigi kai khomna jarba Khongjom gi osi oibiriba Ps.K.Santosh Singh Khongjom Santosh Singh khoigi sir Manipur gi tonga tongan ba khoigi police ladiba station singi khwaidi gi phaba handak chahi gi oina Khongjom station gi tarba loina osi oina thau pubiriba khoigi sarbasu sir Santosh taram nokchari ngasi gi Diamond Radio ga siguma thorom asida sarbu taram nokchari hanmu mukta sir sir yam nungai je sigum gi thorom amada khoigi Khongjom gi police station na hai tare sir khwaidi gi phaba police station ama oibagi mana loktok pirak pasida sir puning de kari phaubi gi sir ahanba da masima thambi sir कोई मसी अहन बमक्ता दे कोई डायमंड रेडियो की कोई स्टाफ सिंगना इंगोंदा सिगुम्बा हंदकी 2021 की दुगुम्बा मणिपुर की पुलिस स्टेशन लेरिबा मयाम सिंगसी कोई कंपटीशन सांगदमना बसिदा कोइना हंदकसी बेस्ट ट्रॉफी फर्स्ट पोजीशन लौबा सिगुम्बा सिगी हराव तयाम्बा मयाम अमसु लेखरेगी स्टेशन की अदुगा मरकसिदा सिगुम्बा सिंगसिगी नुंगी वारोल कमाई तौबनो आना मासिगी फीचर अदगी तोंगान तोंगान मखर खन्ननबगी दमक्ता कोइगी डायमंड रेडियो नाइबु इनवाइट तौबिरगा प्रजा मयाम सिंगी मफमदसु वारोल सिंगसि थम्मगा खंबिननबगी खुदोंचाबा अमा पीबदु सुकिमतिक नुंगाइजे आइना अहान मुक्तदा डायमंड रेडियो की स्टाफ अमदि मसिगी थौपुबिरिबा पुनमकु आइना अहान मुक्तदा थागप फोंदोकजरी एखोइगी मसिगी ट्रॉफी असिगी कमायना तौबनो बा चौरापा अखोगी खिजितंग हिस्ट्री हाइबदी कमायना फीचर असि खिजितंग थमजरबदा हाबिसि मणिपुर पुलिस डिपार्टमेंट गवर्नमेंट ऑफ मणिपुर से मागी स्टैंडिंग ऑर्डर अमगी मतुंगिना कोइगे लेरिबा पुलिस स्टेशन सिंग असि मागी सिंसियरिटी डिवोशन दगी तोंगान मागी प्रोफेशनलिज्म लेरिबा सिंगसि कोइगी रेजिंग डे ना लाकुदा कोइगी मसिगी कोइगी लाइक्रिबा स्टैंडिंग ऑर्डर सिदा कंपटीशन नमा पुलिस रेजिंग डे एवरी ईयर सि लाकुदा कोइगी अमा हेक कोइगी मकुक थोंगो लेबिरिबा कोइगी सर डीजीपी मणिपुर सुमाइना अरेंज तौरगा अमा सिल्ली होय मसि कोइगी बेस्ट पुलिस स्टेशन कोइगी चही खुदिंगी मसिदा खंगटपा सिगुम्बगी मवोंग असिगी स्टैंडिंग ऑर्डर नि अदुना मसि ट्रॉफी अमा मागी फर्स्ट तारिबा अदगी अते अते सिंगदुना केस रिवार्ड अदगी कमेंडेशन सिंग पीरगा तौगनी होय मरक मुक्थना सर मसि अखोगी प्रिपरेशन तौग मतम दा हाइतरे मनाजे फंगनब करी करी तौखी प्रिपरेशन से तौनब मसि मनाजे फंगनब हाइतरे करी करी थौरांग आई मना फंगगे हाइना खनबगुम्ब नत्रगसु हाइतरे यस मना फंगपै हाइबसि करिगुम्ब खरदि सारना पुनिंग द खर हाना थाजब लेरमनी अदुगा करी करी प्रिपरेशन दि तौखी सर मसि मतंगा तेतन मरक थचरगम दा हाइजिगे सर याम नुंगाइजे अखोगी पुलिस की अखोगी ड्यूटीज दि अखोगी इचम चम नायरगदि मपान नाइदबा यामना पाक्सनबा यस अखोगी सिमक हेक ओइरनी हाइबा दुगुम्ब बाउंड्री इरेग लेतबदोंग तौबा हाइबदि एवरी इंसिडेंट नत्रगा इश्यूज अमा हेक लाको मतमदा मदुगी फर्स्ट रेस्पोंडेंट से तुम पुलिस ना ओइरगा लापने होय मैपोक लांगौ इसिंग जावरे तुम लोइना यावदगुम लवा होय कोई पुलिस की ड्यूटीज अदगी मागी रोल फंक्शन सी लोइना इंक्लूड तौर लापने अदुना मसिगी लेरिबा फिबम सिदा अखोगी अइना नियरली 1 ईयर मु सिदे सिदा अइना पुलिस स्टेशन सिदा लापदा अदुगा अखोगी लेजरिबा अखोगी पुलिस की ड्यूटी मैम सिंग सिदा मखन मखन की सिदे सिदा लेग्रे मागी तोंगानबा अखोइना मयामना उबददी पुलिस अमा लेरे स्टेशन अमा लेरे अखोइना कंप्लेन अमा तौनी दुगुम्बदुगी केस अमा लौखटपीबा नत्रगना नेगोशिएट तौखिबा अदुगुम्बदु नतबा तोंगान तोंगानबा हिरम मयाम अमा एनाटॉमी मयाम अमा यावरी अइना गसाइ मथक्ता पंजगिबा कंपटीशन दुदैदा पीबीरिबा एनाटॉमी मागी सिदैसिदा पीरिबा मखन मखन एरिया मयाम अमा टच तौरगा मदैदा मसि कयामना माना प्रोफेशनलिज्म जि लैना अदगी सिंसियरिटी जि लैना थबक तौगे है अदुगी पीगीब रिवार्ड अदुगा फीचर्स अदगी हौजिक कैनोना ताकपीरिबा कयामना प्रिपरेशन तौगिबा खोटगिबा हाइबदुगी मतंगदसु लाक्चरबदा अखोगी एवरीडे लेरिबा सिंगसि अखोगी पेंडेंसी अदगी लेरिबा मैम सिंग असि अखोइना
थूना मागी एवरी स्टेप सिंगसिदा मथंग करी थोलकदोइनो हाबा ड्यूटी सु मयाम अम लेरी लॉ एंड ऑर्डर वीआईपी की ड्यूटी लेरिबा दगी तोंगानबा मयाम कोइगी थबक सिंगसिदा मथक लोमदगी लापा कोइगी डायरेक्टिव्स दगी तौगदोबा सिदैसिदा कम्युनिटी पुलिसिंग लेरी दगी प्रिवेंटिव मेजर लेरी दगी तोंगान तोंगान बदा अखोइना काउंसलिंग पीबा लीगल अवेयरनेस पियो हाइबगी मखन मखन एक्सेट्रा को सिगुम सिंगसिगी लेब मरकसिदा अइना अखोइना प्रिपेयर तौबसी मरुइना अखोइगी मेन पावर लेजरिबा पुलिस स्टेशन की अखोइगी ऑफिसर सिंग आईओ सिंग अदगी लेरिबा हेड कांस्टेबल अदगी पुलिस अखोइगी कांस्टेबल वीडियो पर्सनल सिंग अदगी एलसीज द लेरिबा पुनमक सिंग जे खोइ लोइना इंटीग्रेटेड फजना तौरगा मसी कंट्रोल तौबा नत्रगदी हौजिगी अइना ngasai हाइबा पुलिस हाइजिदी इट्स एंड एवरी मागी कनो सिदा इश्यूज अदगी इंसिडेंट सिदा अखोइना प्रोएक्टिव अमा लौगदोरिबनिना मयाम सिंग फजना इंटेक्ट लेबा मा दरकार होय मसी सिमा अइना हाना कन्न ऑर्गेनाइज तौजगी मसिमा तौबा मतमदा होय पुलिस ऑफिसर सिंग हाइबदी एनी कनो मा हाइरकपदा अदगी लेरिबा मयाम सिंग एनाटॉमी सिंग सि लोइ सुनबा होनरकपदा हार्ड रोल में लौदब यादब मदी लेखिबनिना मसीगी अहानबसिमा मेन पावर सिंग फजना ऑर्गेनाइज तौबा मा अइना कन्न होनजगी दुग मथंगदा अखोइगी खजितंग अखोइगी लॉ एंड ऑर्डर दगी खितंग ना थैरकपा खजितंग अखोइगी खितंग कोमबक टाइमिंग सिदैसिदा अखोइना एक्स्ट्रा ओइना चथाबदा पब्लिक का मसी कंटेक्ट तौबा होनबा हाइबदी एटलीस्ट अखोइना नोमोद लीगल अवेयरनेस प्रोग्राम मचा मा एक्सिनबा होनबा दगी पब्लिक की द लेरिबसिदा काउंसलिंग की दुगुंबा फंक्शन मचा मा तौनबा होनबा सिगुम सिंगसी अखोइगी इन टर्म्स अखोइगी सही अमा तौरको मतमददी एटलीस्ट अखोइना अचिन बसिंगसे काइथोकचरगा सम नियरली 20 गुंबा नियरली प्रोग्राम अमा सिनबा ngomgiba होय सिगुम सिंगसिगी खरा स्पेशलिटी ओइबा पोटनि मसी लॉ एंड ऑर्डर यामना कनबा अदगी जगह ददी हेक्ता तौगे हाबदसु तौबा हेता वाबा पोट अमनी अदगी मथंगदा लाइबा सिदे अखोइना केस डिस्पोजल सिदे अखोइगी रजिस्टर तौखरिबा केस सिंगसी अखोइना पेंडिंग थमदबा आइदन मसी फाइनल रिपोर्ट अम पिथोखिबा नत्रगा अखोइना चार्जशीट थुना तौबा स्पेशली अखोइगी नार्कोटिक ड्रग्स एंड साइकोट्रोपिक सब्सटेंस एक्ट सिगुम लेरिबसिंग एनडीपीएस एक्ट अदगी क्राइम अगेंस्ट वुमेन गुंबा सिगुम याम हॉट ओइबसिंग सिदे अखोइना सुकुमतिक यारिङै थुना मसी मागी चपचाबा फिरेब मा अखोइना याम थुना चार्जशीट तौबा मागी स्टेटस करी कई सिन नैनरगा अखोइना तौगदो इथौसी पेंडेंसी थमदबिदा याम थुना मसिगुम सिदी यामना स्टेटस रिपोर्ट सु लोगनबा केस निना मसी अखोइना अगिना लेजरिबा पेरियड की मतम सिददी सुकुमतिक अखोइ स्विप तौना तौबा ngomखरगा ईश्वरगी कनो अखोइगी ब्लेसिंग हाइतारे अदुगा अगी ऑफिसर सिंग अदगी लेबिरिबा अखोइगी एरिया सिदा लेरिबा केस लोगिबा मीसिंगनसु पब्लिक की विटनेस पीबा मतमदसु यामना स्विप ओइना लोगिबदगी सिगुम्बा सिंग अखोइगी यामना सेंसिटिव ओइबा केसेस सिंगसी चावना तौखिबना अदुगी मार्क्सु अखोइगी फजना अदुम satisfaction amada lekhibani hana admaina thamjage hoy sir masigi kare hijab tare koi gi masigi importance sai tare feature amadi importance masi trophy phangwasigi feature amadi importance si karino hairgadi masi kari khumbi bi ai sir masigi importance si ekhugi yamna leigre masi ekhuna ne competition si yaudaba first taba second taba अदुगुंबगी वखलोन सिदा नतबदा अखोइगे हुजिकी पीरिबा सिलेबस अमा पीरि मसिदैसिदा मागी स्टैंडिंग ऑर्डर सिदा मागी अखोइना अपकीप ऑफ पुलिस स्टेशन अदगी अचीवमेंट अखोइ सीआई ऑप्स ता काउंटर इंसर्जेंसी ऑपरेशन दा क्याम तौबा अदगी क्राइम अगेंस्ट वुमेन दा अचीवमेंट क्याम तौवी अदगी तोंगान तोंगान हिरम दा डिस्पोजल ऑफ वेरिफिकेशन लाइबा अखोइगी पासपोर्ट की अदगी एनी सॉर्ट ऑफ वेरिफिकेशन को सिगुम्बा मयाम सिंगसिना प्राइम हेड ओइबने अदु मथंग अते अते सिंगसिदसु मसामरेंग मयाम अम लेरि मसिदि अखोइना कंपटीशन की वाफम अम नतबदा मसिगी फीचर पीरिबा मागी अखोइगी सिलेबस हाइतारे को इचम चमना हायगा मसि अखोइना सुम एक्सरसाइज तौबा मसि कंपटीशन की वखन गाक्ता नतबदसु मसि फजन तौबदा अखोइगी यामना स्टेशन जी स्मूथ ओइबा अदगी अखोइगी सिंसियरिटी प्रोफेशनलिज्म जिजु अदुम वांगना लेगदौ जानि मसि यामना कानाबा मागी ट्रॉफी जिगी बैकग्राउंड दा अदगी तुंगदा मसि होनगिबसिना हंदक इसम समना आइना थमजरबदा मागी फीचर से अखोइना मसिम होनगिबदा हंदकी लेरिबसि स्टेशन सिदा अखोइगी कोक ngawगदौ कोक चिका हेडेक ओइगदौ इश्यूज मयाम अमा तोंगान तोंगान बा अखोइगी पेपर वर्क ता खंगदे डिफरेंट रजिस्टर्स खंगदे मदे अखोइना अपडेट तौखिबा अदगी
disposal of cases ta dagi whatever lairiba police ki functionaries mayam jingsi loina touch tawrabani anambana an masi tawgiba matamna magi features e aidi aina phongdok chaning badadi masi ma 4 taba 5 taba gi adugum basul lerangani ado makoi singna age tei station sing loi honna rim ngatani adu mana da plus minus kitang leraga khoina dumaina prize ma phangjagi haibai wani mai magi district ko respected sir SPs amdi tongan tongan ba usar singna loina mai magi akanba instruction tawduna loi honna rim ngatani khogi thawal gi su masi honna bibada khogi respected superintendent of police sir adagi additional SPs leireba sir respected sir ma'am sing sina tongana akanba khogi instruction amadi advice akogi thabak si phajana kadai da soki gidagi ana yengna na bako na bako mayam singsi du main leiba aduduna masima hona giba adagi clear taw giba masi phajana taw matamda akogi police ki magi features adagi yam smoothly update leiba adugumba kaino si ma lei hana du maina su thamjagi yam ngai sir haibiribse khogi maroina case namsin da ba duga case file torga leibje khoina ga sum taja badu maron long khalaga leibasi hojik first ka tare habji sir gi dunga sai happy namjan bidaba loisin ba charge thangkat pro lor matung da sat loiselega tabasi masi yam ngai je duga akhoi gi hojik ori ba scenario sida akhoi gi law and order sida haijabadari sir masida da police ki role si kyamuk chawi haibasi miam da su khangana na bhaidari sir na khasitang narrate oina akhoi gi law and order da hojik ori ba scenario sida police ki role si kyamuk chawi haibo phun je sir kitang tentang thabisi hauji takpi gi akhoi case maron lonjanba dagi hena double overlapping lakwa sigumba dagi mayam sing si akhoi masi timely ngasai haije gi bu masi gi exercise je masi prize phangba phangdaba dum akhoi na kanna honaraga every masi magi status sama keep to hona ji am darkar oiba dagi case pendency ji sometimes leibgi cause ji akhoi gi marak ta akhoi gi complainant gi side gi ju kitang akhoi na cooperation da kitang phauna ba wat pa kari kra sina su magi delay oina bagi kaino su sometimes thengna bu yawi yam lei havina to some sort of percentage ko adagi khoina marak ta khoi gi expert opinion si yaudragadi hek charge si to supplementary charge ki chana bu lei ko dum khoi tawna bu ne ado khoi gi outside ta kalta da dagi tongan ba jaga sing da tharaga expert opinion do khoi na ngai ba da kitang matam changbu gumba especially dagi explosive substance act kumba kai singsi kolkata da tha ba dum ba lebi sida dunna maram morga pendency kitang leibe yawi aduga NDPS act si ai sana dagi crime against women gi tongan ba akogi leibising sidi akoi maximum extra effort piraga ko akogi expert opinion si lawraga akoi tha ani hum si target tawraga moina ahamba daga ti sensitive akogi cases sing da pokso kar kra ga se koina sam chahi taruk tere ku mamang da tha taruk ta taw haram dei mari da hum da sumai tension laga athu ga taw na lakpagi kanu sin leibani na ko su modu gi pressure me am jing kok chika do leibani na koi ngami ngai koi thu na chen laga hona raga masima taw na hona ya duga khosiki law and order gi matang sida ko gi police sing na lowri ba se ko gi sam na ha handa ki pandemic ki marak sida su koina covid ki leiri ba se ko gi siba na ba mayam ma thok na taw grabani sidai koi police ki leiri ba se koi mayam sing si koi khara na ba adagi tongan ba hospitalize to bu yaw khi adu punamak siba ya da ba adagi koi masigi work sing gi difang to ba ya da ba ni na sidai koi khara na abedi luxury station du da adai quarantine do bu he yauksil le si kan da men or management da su awa bo adu bu tong da ba ya da ni ne koi na mi khara dagi even score da bok da mari ga tong da je ahum na koi tong na bo hona ga da ni ka na adu effectively taw ga da ni masi praja gi ne koi na tawri ba si adu gi public ki ne dagi crime thogla ga covid 9 na sa ta ba ya ponte sigumba dagi leiriba mayam sing si koi thengna na ba ready da leiriba ni adu bu uchina chinna koi hona ja ba counseling taw ja ba dagi community policing setup khar taw je gi ba mayam sing si telephonic ta contact taw na yari ngai koi irang thok tana ba mob lynching gi effect si lak tana ba ama taw na khoi si kanna manung da su telephone all round ai nungdang si adum tawraga all round mafam da thungna chatraga su kari leige kamai tawrige khara khoi gi lekai gi leadership oiba adagi member oiba adagi club ki moi leiribsing si da su aina telephone tawraga yaragadi irang am leiba matam da first information da pibiro aduga khoi at the initial stage da minimize ta hongna na ba ka haibagi adu mai preparation bok tawjegi duga
ꯑꯩꯈꯣꯏ ꯃꯁꯤꯗꯩꯁꯤꯗ ꯀꯣꯚꯤꯗꯀꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯕꯅ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯚꯥꯞ ꯈꯤꯇꯪ ꯇꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯛꯁ ꯐꯥꯎ ꯌꯦꯟꯁꯦꯅ ꯒꯥꯔꯤꯗꯒ ꯍꯥꯞꯄꯒ ꯁꯦꯅꯤꯇꯥꯏꯖꯔ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯖꯥ ꯎꯞꯇꯕꯒꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯈꯣꯡꯖꯣꯝ ꯕꯖꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯒꯦꯠ ꯑꯁꯤꯅꯆꯤꯡꯕꯗꯁꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯤꯡꯁꯤꯗ ꯄꯤꯔꯒ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯤꯡꯒ ꯇꯧꯗꯅ ꯆꯣꯡꯊꯣꯛꯇꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤ ꯃꯔꯛꯇꯨꯗꯁꯨ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯊꯦꯡꯅꯕ ꯑꯗꯒꯤ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯀꯦꯁꯦꯁ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒ ꯇꯧꯗꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯏꯃꯤꯡꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯥꯛꯁꯀ ꯌꯦꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯋꯦꯜꯐꯤꯌꯥꯔ ꯑꯣꯏꯅꯅꯕꯁꯨ ꯑꯩꯈꯣꯏꯒꯤ PS ꯖꯨꯔꯤꯁꯗꯤꯛꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯎꯕꯤꯔꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯎꯅꯖꯔꯤꯕꯁꯤ K.Santosh ꯑꯩꯈꯣꯏꯒꯤ OC ꯈꯣꯡꯖꯣꯝꯒꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯟꯕꯗ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯝꯗꯝ ꯁꯣ ꯗꯥꯏꯃꯟꯅ ꯂꯩꯖꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯍꯦꯛ 100 ꯃꯤꯇꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯊꯕꯛ ꯑꯣꯏꯅ ꯃꯁꯤ ꯌꯥꯝ ꯐꯖꯅꯁꯨ ꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯔ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯅꯥꯕ ꯐꯥꯎꯕ ꯌꯥꯎꯈꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯁꯔꯅꯁꯨ ꯍꯥꯏꯕꯤꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯐꯥꯎꯕ ꯃꯅꯨꯡꯗ ꯇꯧꯔ ꯂꯩꯕ ꯑꯗꯒꯤꯗꯤ ꯃꯤ 3 ꯈꯛꯇꯪ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝꯒꯤꯗꯤ ꯊꯕꯛ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯂꯨꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅꯁꯨ ꯈꯔ ꯍꯦꯟꯅ ꯇꯧꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯦꯒꯥꯐꯣꯟ ꯁꯤꯖꯤꯟꯅꯔꯒ ꯌꯨꯝꯂꯛꯇ ꯂꯥꯎꯕ ꯆꯠꯄ ꯑꯗꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯗꯨ ꯌꯥꯝꯅ ꯎꯖꯩ ꯃꯁꯤꯃꯛ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯁꯔꯅ ꯁꯤꯗ ꯂꯩꯕꯤꯔꯤꯉꯩ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ ꯑꯣꯏꯅ ꯑꯀꯣꯏꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯄꯗ ꯁꯥꯔꯒꯤ ꯅꯣꯠꯀ ꯇꯧꯔꯒ ꯂꯩꯕꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄ ꯀꯦꯁꯁꯤ ꯀꯔꯤꯅꯣ ꯑꯣꯏꯕꯒꯦ ꯁꯔ ꯃꯌꯥꯝꯗ ꯀꯔꯤ ꯈꯪꯍꯟꯕ ꯌꯥꯏ ꯉꯁꯤꯒꯤ ꯎꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯔꯅ ꯈ꯭ꯋꯥꯏ ꯊꯦꯡꯅꯕꯤꯕ ꯈꯣꯡꯖꯣꯝꯒꯤ ꯂꯩꯔꯤꯕ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ PSꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤꯁꯤ ꯂꯝꯁꯤ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯊꯥ ꯁꯝꯔꯥꯝ ꯑꯗꯒꯤ ꯇꯦꯛꯆꯝ ꯈꯣꯡꯖꯣꯝ ꯑꯗꯒꯤ ꯂꯩꯖꯔꯤꯕ ꯄꯥꯄꯥꯜ ꯂꯪꯊꯕꯥꯜ ꯐꯨꯟꯗ꯭ꯔꯩ ꯑꯁꯨꯃꯥꯏꯅ ꯈꯨꯟ ꯈꯔꯁꯤ ꯂꯩ ꯑꯗꯣ ꯃꯁꯤꯗ ꯂꯥꯛꯄ ꯀꯦꯁꯁꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯕ꯭ꯔꯍꯃꯥ ꯔꯣꯗꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯆꯠꯄꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯗꯤꯐ꯭ꯔꯦꯟ ꯑꯦꯔꯤꯌꯥꯁ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯆꯠꯄ ꯍꯥꯏꯁꯤꯅꯗꯤ ꯇꯣꯉꯥꯟꯕ VIP ꯃꯨꯚꯃꯦꯟ ꯂꯩꯔꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯁꯨ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯗꯤꯐ꯭ꯔꯦꯟ ꯄꯥꯔꯠꯇꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯐꯥꯎꯔꯒ ꯆꯠꯄ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯃ ꯌꯥꯝꯅ ꯀꯃꯟ ꯑꯣꯏ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯍꯤꯠ ꯑꯦꯟ ꯔꯟ ꯀꯦꯁꯦꯁ ꯂꯥꯛꯄ ꯃꯁꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯊꯦꯡꯅꯩ ꯃꯔꯝꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗ ꯄꯨꯡ 12ꯗ ꯃꯤ ꯑꯃ ꯊꯦꯡꯒꯥꯏꯔꯝꯃꯒ ꯚꯦꯍꯤꯀꯜꯗꯨ ꯗꯦꯃꯦꯖ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯤꯗꯨ ꯁꯤꯔꯤꯌꯁꯂꯤ ꯏꯟꯖꯔ ꯇꯧꯔꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯕꯁꯨ ꯌꯥꯎꯏ ꯑꯍꯤꯡꯗ ꯑꯗꯨꯒꯨꯝꯕꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯂꯩꯔꯤꯕꯗꯤ ꯆꯨꯝꯃꯤ ꯃꯣꯏꯅꯁꯨ ꯁꯥꯎꯔꯤꯕꯗꯣ ꯒꯥꯔꯤꯗꯨ ꯃꯊꯣꯡ ꯃꯔꯝ ꯀꯟꯅ ꯊꯧꯕ ꯑꯗꯒꯤ ꯑꯃ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯂꯥꯟꯖꯗꯕ ꯑꯩꯈꯣꯏ ꯁꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒꯠꯂ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯐꯪꯍꯧꯗꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁꯁꯤ ꯃꯦꯛꯁꯤꯃꯝ ꯑꯣꯏ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯀꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯖꯨꯔꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ DIG ꯁꯥꯔꯅꯁꯨ ꯃꯁꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁꯦꯁꯅꯤ ꯍꯥꯏꯔꯨꯕꯗ ꯃꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯥꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯒꯤ ꯌꯥꯝꯅ ꯒꯣꯜꯗꯟ ꯑꯣꯏꯕ ꯑꯗꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯁꯨ ꯇꯧꯕꯤꯔꯝꯃꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯊꯝꯕꯤꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯁꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯅꯠꯇ꯭ꯔꯒ ꯎꯍꯧꯗꯕ ꯇꯥꯟꯖꯥꯗ ꯊꯣꯛꯄꯁꯤ ꯃꯗꯨꯒꯤ ꯁ꯭ꯇꯦꯞꯇꯤ ꯀꯃꯥꯏꯅ ꯂꯧꯈꯠꯂꯦꯅ ꯃꯥꯅ ꯍꯪꯉꯤ ꯑꯗꯨꯗ ꯑꯩꯅ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯇꯦꯟꯕ ꯖꯒꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯩꯖꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯕꯖꯥꯔꯗ ꯑꯃ ꯑꯗꯒꯤ ꯗꯀꯥ ꯕ꯭ꯔꯤꯛ ꯐꯤꯜ ꯑꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯈꯣꯡ ꯑꯦꯔꯤꯌꯥꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ CCTVꯒꯤ ꯃꯈꯣꯏ ꯏꯟꯁꯇꯣꯂꯦꯁꯟ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏ ꯐꯥꯎꯅꯗꯅ ꯐꯖꯅ ꯐꯪꯁꯟ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅꯆꯤꯡꯕ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯃꯈꯣꯏꯗꯒꯤꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪꯗꯅ ꯗꯤꯇꯦꯛ ꯇꯧꯈꯤꯕ ꯀꯦꯁꯇꯨ ꯑꯩꯈꯣꯏ ꯐꯖꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯈꯣꯏ ꯚꯦꯔꯤ ꯍꯦꯜꯞꯐꯨꯜ ꯇꯧꯋꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯦꯖꯤꯁꯇꯥꯔ ꯑꯃ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧ ꯑꯗꯨꯒ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯐꯖꯅ ꯊꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯅꯦꯛꯁ ꯀꯃꯤꯡ OC-ꯗꯨꯅꯁꯨ ꯁꯤꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯔꯝꯗꯤ ꯃꯦꯛꯁꯤꯃꯝ ꯀꯦꯁꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯦꯜꯞꯐꯨꯜ ꯑꯣꯏꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯔꯝꯃꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯝ ꯈꯔ ꯐꯨꯅ ꯆꯩꯅꯕ ꯑꯦꯁꯣꯜ ꯀꯦꯁꯀꯤ ꯑꯗꯣ ꯑꯃ ꯌꯥꯝꯅ ꯗꯤꯒ꯭ꯔꯤ ꯌꯥꯝ ꯋꯥꯡꯅ ꯃꯁꯤꯡ ꯋꯥꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ
ꯀꯩꯅꯣꯁꯤꯗ ꯑꯊꯣꯛꯄꯁꯤ ꯑꯗꯨꯝ ꯁꯨꯅ ꯊꯣꯛꯏꯗ ꯑꯗꯨꯝ ꯏꯚꯟ ꯃꯔꯗꯔ ꯀꯦꯁ ꯐꯥꯎ ꯀꯔꯤ ꯑꯗꯩ ꯑꯃ ꯂꯣꯏ ꯁꯨꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯁꯤꯡ ꯈꯤꯇꯪ ꯌꯥꯝꯖꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯥꯛꯄꯤꯔꯤꯕ ꯀꯦꯁꯦꯁꯇꯨꯗꯗꯤ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁꯦꯁꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯛꯁꯤꯃꯝ ꯑꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯃꯨꯛꯇꯪ ꯑꯩꯅ ꯈꯤꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯈꯤꯇꯪ ꯇꯧꯖꯅꯤꯡꯕ ꯑꯦꯛꯁꯤꯗꯦꯟꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁꯅꯦ ꯍꯥꯏꯔꯒ ꯃꯤꯅ ꯃꯁꯤ ꯎꯅꯔꯒ ꯑꯅꯥꯕꯗꯨ ꯂꯥꯏꯌꯦꯡꯉꯒ ꯍꯦꯛꯇ ꯂꯣꯏꯕꯅ ꯁꯣꯝꯗ ꯄꯨꯅꯩ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯔꯝꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯈꯤꯇꯪ ꯔꯥꯁ ꯅꯦꯒ꯭ꯂꯤꯖꯦꯟꯠꯂꯤ ꯃꯥꯅ ꯊꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗꯣꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯋꯦꯌꯔꯅꯦꯁ ꯇꯧꯕ ꯑꯗꯒꯤ ꯑꯩꯅꯁꯨ ꯔꯣꯗ ꯁꯦꯐꯇꯤ ꯑꯦꯛꯁꯤꯗꯦꯟ ꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅꯅꯕ ꯃꯁꯤ ꯂꯥꯛꯏꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯟꯅ ꯊꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯃꯑꯣꯡ ꯇꯥꯗꯅ ꯂꯥꯛꯄꯁꯤꯡꯁꯤ ꯑꯩ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯒꯁꯨ ꯕꯖꯥꯔꯗꯁꯨ ꯇꯧꯖꯕꯅꯤ ꯈꯤꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯍꯥꯏꯕꯗꯤ ꯈꯣꯡꯖꯣꯝ ꯑꯦꯔꯤꯌꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯑꯗꯒꯤ ꯖꯒꯥ ꯑꯃ ꯑꯣꯏꯕꯅꯤ나 ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯃꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯗ꯭ꯔꯤ ꯖꯪꯁꯟ ꯑꯣꯏꯕꯅꯤ ꯁꯤꯒꯤ ꯑꯁꯣꯝꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯥꯡꯉꯊꯦꯟ ꯆꯪꯕ ꯁꯥꯄꯝ ꯆꯪꯕ ꯑꯗꯨꯗꯨꯅ ꯃꯁꯤ ꯃꯦꯛꯁꯤꯃꯝ ꯕꯤꯖꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯆꯠꯊꯕꯁꯨ ꯂꯩꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯑꯗ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯖꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯧꯖꯤꯛ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯦ ꯃꯁꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯏꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯕꯔꯒꯤ ꯀ꯭ꯔꯥꯏꯝ ꯍꯥꯏꯇꯥꯔꯦ ꯁꯥꯏꯕꯔꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯀꯥꯔꯟ ꯇꯥꯁꯜꯂꯛꯄ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯄꯤꯛꯆꯔ ꯊꯥꯖꯜꯂꯛꯄ ꯈꯣꯠꯄꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅ ꯊꯥꯒꯠꯆꯕ ꯄꯣꯁꯇ ꯀꯅꯥꯒꯨꯝꯕꯅ ꯇ꯭ꯔꯣꯜ ꯇꯧꯁꯟꯕꯤꯔꯛꯄ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯒ ꯐꯥꯒꯠꯅꯅꯕꯒꯤ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯈꯛ ꯑꯣꯏꯔꯤꯕ ꯁꯥꯏꯕꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯁꯥꯏꯕꯔꯒꯤ ꯁꯦꯜꯁꯦ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯒꯤ ꯁꯥꯔꯅ ꯂꯩꯕꯤꯔꯤꯕꯁꯤꯒꯤ ꯃꯁꯤꯗꯩꯗ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯃꯁꯤ ꯃꯇꯪꯁꯨ ꯃꯤꯌꯥꯝꯗ ꯑꯝꯇꯪ ꯁꯔ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯨ ꯁꯔ ꯁꯥꯏꯕꯔꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯅꯥꯗꯗꯤ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯁꯦꯠꯑꯞ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯁꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯀꯤꯗ ꯆꯠꯂꯒ ꯂꯩꯕ ꯃꯗꯩꯗ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁꯤꯇꯤ ꯑꯣꯏꯕ ꯀꯩꯀꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯃꯣꯏꯒ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯅꯦꯟꯁꯤ ꯑꯗꯨꯗ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯃꯣꯏ ꯀꯝꯄ꯭ꯂꯦꯟꯁꯤ ꯑꯩꯈꯣꯏꯅ GD ꯆꯜꯂꯒ ꯐꯣꯔꯋꯥꯔꯗ ꯇꯧꯔꯒ ꯏꯐꯦꯛꯇꯤꯚꯂꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤ ꯀꯅꯥꯗꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗꯒꯤ ꯂꯥꯛꯏ ꯀꯅꯥꯅ ꯃꯁꯤ ꯊꯥꯒꯠꯂꯛꯏ ꯑꯗꯨꯗ ꯆꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯨ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯐꯣꯔꯋꯥꯔꯗ ꯇꯧꯋꯤ ꯑꯗꯨꯃ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯜꯃꯣꯁ ꯃꯁꯤꯒꯤ ꯂꯥꯛꯄꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯛꯏ ꯃꯁꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯤꯒꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯁꯤꯅ ꯇꯧꯔꯒ ꯀꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯄꯦꯅꯥꯜꯇꯤ ꯂꯥꯛꯀꯗꯒꯦ ꯍꯧꯖꯤꯛꯀꯥꯟ ꯏꯟꯈꯠꯂꯛꯂꯤꯕ ꯖꯨꯕꯤꯅꯥꯏꯜꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10, 11ꯒ ꯇꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯅꯝꯕ ꯁꯤꯒꯤ ꯑꯦꯖꯒꯤ ꯏꯟꯇꯔꯚꯦꯜꯁꯤꯡꯁꯤꯗ ꯂꯥꯛꯏ ꯑꯗꯣ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯗꯤꯁꯇ꯭ꯔꯤꯛ SP ꯁꯥꯔꯒꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯠ ꯑꯞ ꯇꯧꯔꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯅꯔꯒ ꯃꯥꯒꯤ ꯂꯧꯅꯅꯕꯒꯤ ꯐꯔꯗꯔ ꯑꯦꯛꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯆꯠꯊꯔꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯍꯥꯟꯕꯗꯒꯤꯅ ꯑꯅꯤꯁꯨꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯂꯩꯕꯤꯔꯤꯕ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯝ ꯐꯖꯅ ꯑꯊꯦꯡꯕ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯕꯖꯥꯔꯒꯤ ꯃꯐꯝꯁꯤꯗ ꯉꯥꯛ ꯁꯦꯟꯗꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯕꯁꯤ ꯃꯤꯒꯤ SOPꯗꯨ ꯉꯥꯛꯇ꯭ꯔꯕꯅꯤꯅ ꯊꯨꯒꯥꯏꯔꯕꯅꯤꯅ ꯐꯥꯕ ꯇꯥꯕꯅꯤ ꯐꯥꯔꯕꯅꯤꯅ TR ꯀꯛꯄ ꯇꯥꯕꯅꯤ ꯁꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯩꯈꯣꯏ ꯃꯤ ꯃꯁꯤꯡ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯈꯣꯡꯖꯣꯝ PSꯀꯤꯁꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯒꯠꯄ ꯑꯣꯏ ꯆꯥꯎꯔꯥꯛꯄ ꯁꯔ ꯃꯁꯤꯒꯤ ꯍꯤꯁꯥꯕ ꯑꯃꯒ ꯂꯩꯕꯤꯕ꯭ꯔꯥ ꯔꯥꯎꯟ ꯑꯕꯥꯎꯠ ꯐꯤꯛꯁ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇꯤ ꯀꯣꯚꯤꯗ 1 ꯑꯃꯗꯤ 2 ꯁꯤꯗ ꯃꯁꯤ ꯐꯥꯏꯟ ꯑꯣꯏꯅ ꯈꯣꯝꯒꯠꯈꯤꯕꯒ ꯂꯩ ꯁꯔ ꯃꯁꯤ ꯇꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯤꯔꯒꯗꯤ ꯁꯔ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯦ ꯃꯁꯤꯗ ꯐꯥꯏꯟꯁꯤ ꯏꯝꯄꯣꯖꯤꯁꯟ ꯇꯧꯈꯤꯕ ꯀꯣꯚꯤꯗꯀꯤ SOP ꯚꯥꯏꯑꯣꯂꯦꯁꯟꯒꯤꯁꯦ ꯃꯁꯤ ꯌꯥꯝ ꯋꯥꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯗꯤꯌꯥꯗꯁꯨ ꯃꯌꯥꯝ ꯏꯟꯅꯕ ꯂꯩꯈꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ IVRꯒꯨꯝꯕꯗ ꯇꯧꯔꯒ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯐꯥꯏꯟ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯝꯄꯣꯖꯤꯁꯟ ꯇꯧꯔꯤꯁꯤ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯥꯏꯋꯦꯁꯤꯗ ꯇꯧꯕꯅꯤꯅ ꯃꯁꯤ ꯑꯗꯨꯝ ꯐꯖꯅ ꯒꯥꯔꯤꯁꯤ ꯂꯥꯛꯄ ꯑꯗꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝꯃꯛꯇ ꯍꯥꯏꯔꯒ ꯏꯀꯣ ꯚꯦꯟ ꯍꯥꯏꯔꯣ ꯑꯗꯒꯤ ꯁꯝ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯖꯤꯞꯁꯤ ꯇꯣꯡꯉ ꯂꯥꯛꯄ ꯑꯗꯒꯤ ꯀꯥꯔꯗꯐꯥꯎꯗ ꯃꯤ 3-4 ꯇꯣꯡꯉ ꯂꯥꯛꯏ ꯑꯗꯒꯤ ꯚꯦꯍꯤꯀꯜ ꯈꯔ ꯆꯥꯎꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯇ꯭ꯔꯛꯀꯤ ꯁ꯭ꯇꯥꯏꯜꯗꯁꯨ ꯂꯥꯛꯄꯗꯁꯨ ꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕꯁꯤ ꯃꯤꯁꯤ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯋꯦꯅꯤꯅ ꯃꯤꯁꯤ ꯑꯗꯨꯝ ꯃꯦꯛꯁꯤꯃꯝ ꯆꯠꯂꯦ ꯑꯗꯨꯗꯨꯅ
ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯡꯅ ꯀꯛꯄꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤꯡꯁꯤ ꯃꯤꯗꯨ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯍꯦꯛ ꯃꯁꯤꯡꯁꯤ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯨꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝ ꯀꯟꯅ ꯐꯣꯔꯁꯤꯕꯜ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯛꯇꯅ ꯑꯗꯒꯤ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯟꯁꯤ ꯔꯦꯁ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯗ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯤ ꯍꯥꯏꯕꯗꯤ ꯐꯥꯏꯟ ꯏꯝꯄꯣꯖꯤꯁꯟ ꯇꯧꯋꯤ ꯃꯁꯤ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝ ꯀꯟꯅ ꯏꯟꯐꯣꯔꯁꯃꯦꯟ ꯇꯧꯋꯤ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯃꯥꯛꯁꯤ ꯎꯞꯄꯗꯁꯨ ꯍꯦꯛ ꯋꯥꯕꯅꯤ ꯁꯣꯔ ꯐꯨꯟꯕ ꯑꯗꯒꯤ ꯍꯨꯃꯥꯡ ꯁꯧꯔꯁꯨ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯑꯗꯨꯝꯕ ꯂꯩꯕꯅꯤꯅ ꯃꯤꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯑ ꯆꯠꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯗꯨ ꯇꯧꯕ ꯌꯥꯗꯦꯀꯣꯅ ꯍꯥꯏꯕꯗꯤ ꯈꯨꯗꯛꯇ ꯃꯁꯤꯗꯤ ꯅꯥꯏ ꯅꯥꯗꯦꯁꯨ ꯈꯪꯕ ꯅꯠꯇꯕꯅꯤ나 ꯑꯃꯗ ꯑꯃꯗ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯕꯨꯁꯨ maduna uptabaduna maram oiraga mi amadagi mangolomda mana recipient oiraga nabi yakpa idusu magi life endangerment am oidoribnina koina madugi wakhalonda tawraga koina kanna kakpani ado ngasagi amount ama haibado khoigi khongjom gi su dum chawkhibani sam khoigi madu lakhra dum yamkhibani Hoi Manipur gi oina apun badadi crore ani makhai gumba khoi Manipur gi loi punchalaga police department sing punchalaga hai adu manungda hoi lakhra di hen gre hai bo afam hai biri habiu sir adu masigi tawse khoina ta adugi covid SOP violation adagi tawu matamda su khoina MBX su adagi kanna khoi tawbani maramdi adugi emphasis na karino haibada maruina angang singsi yumda leigalu yade koi covid leiyadana su gari masa ma tonga koi thau thauba adagi gari anium he tonga su kanna thauba sina chingbasi koina phanayam kanna counseling tawrasu adagi kanna khoi ngaka thammaga adagi thamallaga bhab tanaga tawsidu moidadi angang nina moi masada e thanana phajan bire kaina sawba mai tawsu dum lei aduna siguma singsisu kanna khoini moidi yumda mapan thokono haibani adigi matamda 144 tawgi adigi yumda lockdown tawgi sigi period manung sida moidi thokningi sananingi dumai tawsi even ball sanare dana bokta chatlaga mafamda khoi net adigi ball du bok poraga khoi sidai sida moi mi amani ga kauraga khoina counseling tawraga sumai tawsi phatte kana hairaga dumaina tawbu phok yaugi aduga sidai sida khoina angang sing maroina moisi kanna thogamsi accident thokadra adigi gari che chang du da kanna khoina madugi area du da su scanning du kanna tawraga haidi gari che chang yaudana khoina koithok thobusi thana na phaigo adagi ngak detain tawiko adagi masi puro hairaga masi aikoida su haibadi adugumba khajitang pressure ma lei haibadu khangagadi tholaktanaba adugumbai mawong da bokta aikoi asugumba second phase adagi lockdown kari ka da su sumaina hona jagian thamjagi yam ngai sir tonga tonga ba wafam kaya haija batare ngasi lai ngai sida sum mayam da su adum khangan ba ya ba maroina khoi khongjom gi circle twice da khangan ba ya ba wafam maitar sir hoi lakpadagi khoi gi khongjom gi wafam se hana police station lei tringai da ga haitare masi khoi gi numit tarani ko ni waling edi gi ragau khaw diwali khaw se padana paktang na toromi haitare madu khara lerga di sum police station lakpadagi khara sum masing handa sum handa mamangi chahi covid leibadagi budi taukidre aduga madugi mamang covid leitringai mamang da sum masing adugi matik hanthage adu sar luri bo afam di covid manung sida khoi gi leirak khulak haitare maroina khoi yam kuina sanarga leiba khun amani khoi khun thangnari basida police ka changna su dum ka hena mawai rok lok do ban natraga hek police at kharga dum khau ho to ho ga suyam yawi masigu masi hoji covid chu pura phaba natri bani na ngasi gi khudong chabsi lawraga masigi matang sida police na lokhat pa saroina thengna bikiba kari hai tare awareness ke type to sar gi wakhalon digi khajek tang thambiu ja masi khoi last year da 2020 do adaida khoi kanna drive tawraga masi khoi hana leibiramba khoi respected SP sari gum chai matamda so mana kanna masi lagaw si tawhan ba yade masi jina pesan sa thadoga khoi family da su yamna irang thokpa marai marang tongna ba thuena mamang dagi su kanna chathabane ado handak chahi gi su khoi plan tawre sumai tawna khara sana ba hore na mafam khara khoi du su dugi information le ado masi koina uniform na chatlaga koi hekta thana la ena utpa kan sida di koi gi madu disperse tawraga koi du su madu ikan kana da khulak ta chenjal laga diwali gi damakta ne na mi gi yum na changdana dagi kanna koi gi yam kanna nongoi pai ba insurgent ta na dongna ta gi hek mawong su chathabu su nungai tabani na koi masi ai nong je handaki sida plan tawjabasi kaino si lagaw khabo sigi si aina thingge na khan basi counseling si ai adagi ai ama singe na phajana khalle maramdi angang sing adagi leiriba sing je koi covid SOP nga aga koi khara koi club ki member oiba member
adagi ate sing khara lekai du su khajang machin chatpa leidna tum basing si da su angang ching si smai to honu haraga adagi ai na gari si law and order si yamna to pada engagement leitraga di gari ma changa khamjala thamaga di madu khawroi da bagi ma mi so ina da maina ai khalle ai madu tawge na so ai kana khalle aduga yadraga na khoi gi tongan ba khoi gi modus operandi tawraga ma yengaga madu pharaga tongan ba khoi gi nanne fire do isu SDC da puthokpa khoi gi yamna yadaba kanu oraga na khoi dum summary trial na chingba te kanu sing ju chathage na maina I plan tawre yes yam pajai sar hoji ki sar ga wafam se akhoi gi thingba mak madu moida khawram gi ama ki ba leina na gari khamjalaga police gari du leiraga di madu phobo da khara tawroi haiba gi thajabale aduga sar akhoi gi chahi sudri ba anga musa sing si highway su oibani na Khongjom na leiri se highway su ngasai sar jo habi kre aduga chahi su da ba se from not only from Khongjom dagi natana atop wangjing dagi thobal dagi chahi sudri ba anga musa sing si gari macha thawra ga yam lai aduga masida tonga tonga guli chabagi oiro degi ama boiro koi bechat po boiro sahi sudana lakwa ngang singari thobugi matang si siso khoi gi Khongjom gi jaga sida sarhoina thengna bada yamna khara thengna birangani na khalli adu masigi su matang da haitar sana khitang thambi mama paw ba sing da su adu ga inkhalagi ba sing da su adu ga masigi thengna bagi wari ler gi khitang tentang na ga thambi si aw masi aina kano si mamangai dagi su khara dum chatharaga lakoni khoi gi sahi su da ba sing se che chang yaw da ba adagi ahum dong jelaga kanna khoi excessive speed ta thauba aduna in danger atopada oiba da natana masada su oiba sumba jingje tawba matam dai khoi at least gari ahum mari ga pullaga gari du dei da ahum mari ga tungsan bo yawe masi aikoina detain tawraga aikoi gi mama pa si phajana kauraga leiriba phibam je sini makoina accident tawraga na atopa mi gi ju thawai mang dorimni natragana sok dorimni pan dorimni adagi masada su satra mo oraga accident tawraga ma disfigure oraga adagi kariguma phibam jadaba mawongam da leigi ba hibsi magi study tungi career feature da su sokodoba adi long term aduma damage oigadoba pot mayam sing sil leiriba si angang sing du su phajana khoi gi police station da khoi gi juvenile officer kanu nupa nupi lei makhoi sing ju yohalaga haibadi makhoi gi kanu khoi na tawji juvenile gi da counseling piba dagi kari momoi case deal tawji khoi civil set laga taw pot pagi du gumbai formalities me amam jule anna aigi office ta phajana gyan ta na mama pa sing ga phaminaraga pung ama changa dawa khoi disposal do pung ani makhai matam khara sangna lauraga adumaina hanna hanna ngangaga matung tawdana ba dagi bap taminaraga pra dagi mama pa gi guardian gi role su khitang lobiyo haibadi khoi thanana yumda kari dawrige je khangbu nate aduduna makhoi da su phajana matam matam gi oiba routine wa koina angang ji pung gya da chakchari pung gya da koi ba challi aduga thoju ei bungon noi thengna mamna hanjalakanu ka haiba singba singchi tawraga matam matam gi magi routine nam sembiraga khajitang guideline tongna na su dumaina hai aduga khoina angamba field da tholaga na khoi lambe da lamkhang da tawraga na khoi maximum mateng pangaga siguma singchi khoi counseling piba adugi preventive measure na singbasu khoi loge na dumaina guardian nam sunga khoi police ki maikei dagi dumaina bhap taminaraga chathana dumaina chathari hoji bogi oina yam nuai sar aduga tonga tonga ba thawdo wa thokra da akhoi gi nupana nupi otpagumba mayumda sumaina khoi gi phu chaidana tawbo khotpa dagi masi akhoi gi yumda leibiriba housewife sing na police ta case tawba yaba mawong natraga masi khangdaba yam ka hena otpa yaba aduga khoi gi housewife sing da awareness oin be yaba haitare sar kari gumba nupana nupi si yam olaba phuraba kholaba chairaba masi da khoi gi police ta khoina kari complaint tawba yai call tawraga natraga number amaga piraga sar samai samai tawre natra khoi sai da samai na jor sanare natra khoi sai da yu yole natra khoi sai da drug yole ga haiba sigum khanghan ba police ka paw phong no be yaba akhoi gi khudong chaba aron ba number natraga aphong ba number ga so khoi gi Khongjom police ki lebira ba maroi na khoi thobal police station gi maroi na sigi budi leire achobo sigi di SP leiri ba sigi di so masigi khudong chaba ga di khoi police station sigi lebibra sa masigi se khoi gi yamna khara koi heinous crime oi gado wa khara ruba sing jidi koina koi su tongan ba mi khara leijai koi jabra khuding ge koina madu culture tawje thammaga yamna luba kanda gudu madu intelligence collection gi adum kan hone dugo leisu lei di koina intelligence ki oi ba dugumba internal kan du di koina praja maya mamang da su thamba da su nungai ti chumani
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯂꯥꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯁꯤꯒꯤ ꯀꯟꯁꯔꯟ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯈꯨꯡꯒꯪꯒꯤ ꯀꯩꯅꯣ ꯍꯥꯏꯁꯤꯗꯤ ꯂꯣ ꯈꯪꯖꯗꯕ ꯑꯗꯒꯤ ꯁꯤꯅ ꯇꯧꯔꯒ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯗꯨꯕꯨ ꯍꯌꯦꯡ ꯂꯣ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯈꯪꯗꯗꯅ ꯃꯤ ꯍꯥꯠꯂꯨꯏ ꯍꯥꯏꯔꯒ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯈꯪꯖꯗꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯣꯕꯔꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔ ꯋꯥꯠꯂꯛꯄꯗꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯤ ꯌꯥꯝꯅ ꯈꯤꯖꯤꯛꯇꯪ ꯄꯣꯕꯔꯇꯤ ꯂꯥꯏꯟꯗꯨ ꯌꯥꯝꯅ ꯀꯩꯅꯣꯁꯤ ꯂꯩꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯒꯤ ꯈꯔ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯀꯔ ꯀꯟꯖꯨꯝꯁꯟ ꯍꯤꯗꯥꯛ ꯊꯛꯑꯒ ꯊꯕꯛ ꯃꯥꯒꯤ ꯇꯥꯟꯖꯔꯤꯕ ꯈꯔꯗꯨ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯕ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗ ꯈꯪꯕꯩ ꯋꯥꯅꯤꯀꯣ ꯃꯁꯤ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯂꯦꯟ ꯀꯦꯁ ꯑꯃ ꯐꯨꯕꯤꯔꯦ ꯈꯠꯅꯔꯦ ꯌꯨꯝꯗꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯉꯥꯡꯐꯥꯎ ꯌꯥꯎꯅ ꯇꯥꯟꯊꯣꯛꯄꯤꯔꯦ ꯀ ꯍꯥꯏꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤ ꯑꯗꯨꯃꯥꯏꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗꯗꯅ ꯚꯥꯞ ꯃꯦꯟ ꯇꯥꯗꯉꯩ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯗꯕ ꯏꯚꯟ ꯈꯔ ꯐꯨꯔꯛꯄ ꯆꯩꯔꯛꯄꯐꯥꯎ ꯌꯥꯎꯏ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏ ꯀꯧꯈꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯟ ꯀꯝꯄꯥꯎꯟꯗꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯣꯛꯄ ꯄꯟꯕ ꯑꯗꯒꯤ ꯏꯟꯖꯨꯔꯤꯗꯨ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯀꯩꯀꯩ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ ꯆꯞ ꯆꯥꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯗꯨꯝ ꯆꯠꯊꯩ ꯃꯔꯝꯗꯤ ꯀꯣꯟꯅ ꯀꯔꯤꯅꯣ ꯚꯥꯞ ꯇꯥꯗꯕ ꯄꯣꯠ ꯂꯥꯛꯀꯗꯧꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯂꯥꯛꯀꯗꯧꯕꯅꯤꯅ ꯃꯗꯨꯃꯗꯤ ꯆꯞ ꯆꯥꯅ ꯊꯦꯡꯉꯦ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯒꯤ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯌꯥꯕ ꯀꯩꯀꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯀꯧꯈꯠꯂꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯁ꯭ꯇꯦꯇꯁꯁꯤꯅ ꯁꯤꯅꯤ ꯅꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯅ ꯍꯥꯏꯕ ꯐꯦꯃꯤꯂꯤꯒꯤꯗꯨ ꯐꯖꯅ ꯅꯩꯅꯔꯒ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯅꯣꯏ ꯃꯇꯨꯡꯗ ꯇꯧꯔꯒꯗꯤ ꯅꯣꯏ ꯆꯞ ꯆꯥꯕ ꯂꯧꯈꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯥꯏꯅ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯐꯥꯎ ꯐꯖꯅ ꯂꯧꯔꯒ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯣꯂꯤꯡꯒ ꯁꯨꯝ ꯆꯠꯆꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯒꯟꯕ ꯑꯍꯨꯝ ꯃꯔꯤꯔꯛꯒ ꯈꯠꯅꯕꯁꯨ ꯌꯥꯎꯋꯦ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤꯗꯤ ꯑꯩꯅꯒ ꯍꯦꯛ ꯆꯠꯄꯗ ꯌꯦꯡꯉꯒ ꯃꯣꯏ ꯏꯃꯨꯡꯗꯣ ꯅꯍꯥꯟ ꯃꯁꯤ ꯌꯥꯝ ꯈꯠꯅꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯟꯕꯗꯨꯅꯤ ꯁꯨꯝ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯂꯥꯡꯉꯊꯦꯟ ꯍꯥꯏꯔꯣ ꯑꯗꯒꯤ ꯁꯨꯝ ꯇꯦꯛꯆꯝ ꯑꯦꯔꯤꯌꯥꯒ ꯍꯥꯏꯔꯣ ꯁꯨꯝ ꯆꯠꯄꯗꯒ ꯃꯁꯤ ꯏꯃꯨꯡꯗꯣ ꯅꯍꯥꯟꯋꯥꯏ ꯈꯠꯅꯕꯩꯅꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯝꯄ꯭ꯂꯦꯟ ꯍꯦꯛ ꯇꯧꯕꯅꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯁꯤ ꯂꯩꯔꯝꯃꯒꯁꯨ ꯀꯥꯏꯅꯒ ꯍꯦꯛ ꯆꯪꯉꯒ ꯌꯦꯡꯕꯤꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯩ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯍꯥꯏꯕꯁꯤꯗꯤ ꯂꯩꯈ꯭ꯔꯕ ꯃꯆꯥ ꯃꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯗꯅ ꯃꯗꯨꯗ ꯄꯦꯅꯥꯜꯇꯤ ꯗꯦꯂꯤꯚꯔ ꯇꯧꯅꯅꯕ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯐꯨꯏ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯀꯔꯛ ꯀꯔꯛ ꯇꯧꯔꯒ ꯖꯦꯜꯗ ꯀꯔꯤꯗ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯩ ꯑꯣꯏꯔꯒꯁꯨ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯍꯣꯔꯦꯟ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨꯅꯗꯤ ꯑꯥꯔꯅꯤꯡ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯕꯔꯗꯟꯗꯣ ꯑꯆꯧꯕ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯃꯥꯒꯤ ꯐꯥꯗꯔ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯐꯤꯆꯔꯒꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯐꯤꯆꯔ ꯃꯌꯥꯝꯁꯤꯡꯗꯨ ꯃꯁꯤ ꯐꯖꯅ ꯃꯣꯏꯗ ꯚꯥꯞ ꯇꯥꯍꯜꯂꯒ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯀꯤ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯌꯥꯝꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯕꯑꯣꯔꯗꯤꯅꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯀꯨꯜ ꯗꯥꯎꯟ ꯇꯧꯍꯜꯂꯒ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈꯤꯕ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏ ꯃꯣꯏ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯑꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯍꯥꯟꯅ ꯁꯥꯔꯅ ꯀꯧꯈꯠꯂꯒ ꯐꯖꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯍꯟꯕꯤꯕꯗꯨꯗꯒꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯅ ꯌꯨꯝꯒꯤ ꯀꯔꯤꯒꯤ ꯌꯥꯝ ꯍꯦꯜꯞ ꯇꯧꯔꯦ ꯈꯣꯠꯂꯦ ꯁꯥꯔ ꯅꯨꯡꯉꯥꯏꯖꯩ ꯀꯥꯏꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯑꯦ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯖꯔꯨꯔꯤꯕ ꯊꯕꯛꯇꯨ ꯃꯍꯩ ꯌꯥꯜꯂꯕꯣꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯝ ꯐꯤꯆꯔꯁ ꯑꯣꯐ ꯄ꯭ꯔꯖꯦꯟ ꯅꯦꯆꯔ ꯑꯣꯐ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯑꯦꯛꯁꯟ ꯇꯦꯀꯟ ꯕꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯣ ꯄꯨꯂꯤꯁꯀꯤ ꯍꯥꯟꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯖꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯁꯟ ꯀꯌꯥ ꯈꯥꯏꯗꯣꯛꯇꯅ ꯍꯥꯟꯅꯗꯤ ꯑꯆꯧꯕ ꯊꯧꯕꯥꯜꯒꯤꯁꯤꯅ ꯃꯐꯝ ꯑꯆꯧꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯀꯦꯟꯗ꯭ꯔ 9-10-10ꯁꯤ ꯀꯦꯟꯗ꯭ꯔ 10ꯁꯤ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯖꯔꯤꯕ ꯃꯗꯨꯗꯒꯤ ꯀꯛꯆꯤꯡ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯈꯔ ꯆꯨꯝ ꯄꯨꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯐꯝ ꯃꯆꯥ ꯃꯆꯥ ꯈꯥꯏꯗꯣꯔꯛꯇꯅ ꯍꯥꯟꯅꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯑꯗꯒꯤ ꯍꯦꯟꯀꯠꯍꯟꯅꯤꯡꯕ ꯌꯥꯝꯅ ꯆꯥꯎꯈꯠꯍꯟꯅꯤꯡꯕ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯁꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯔꯣꯜꯁꯤꯗ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯁꯤꯅ ꯅꯦꯆꯔ ꯑꯣꯐ ꯀ꯭ꯔꯥꯏꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯑꯦꯛꯁꯟ ꯇꯦꯀꯟ ꯕꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯑꯦꯛꯁꯟ ꯈꯔꯒꯤ ꯇꯦꯟꯇꯛꯄ ꯋꯥꯐꯝ ꯊꯝꯕꯤꯁꯤ ꯁꯔ ꯑꯩꯈꯣꯏꯅ ꯁꯝ 1 ꯗꯤꯀꯦꯠ ꯕꯦꯛ ꯀꯣ ꯃꯁꯤꯗ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯦꯆꯔ ꯑꯣꯐ ꯀ꯭ꯔꯥꯏꯝ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯑꯗꯒꯤ ꯑꯦꯐ ꯑꯥꯔ ꯆꯥꯔꯖ ꯁꯤꯠ ꯆꯠꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯒꯤꯗ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯑꯃꯨꯛ ꯆꯍꯤ 10-15 ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗꯩꯗ ꯍꯧꯖꯤꯛꯁꯤꯅ ꯀ꯭ꯔꯥꯏꯝꯁꯤ ꯇꯧꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯖꯤꯛꯇꯪ ꯃꯥꯏꯅꯔꯗꯒꯤꯁꯨ ꯈꯤꯇꯪ ꯀꯥꯕ ꯑꯗꯒꯤ ꯃꯥꯏꯅꯔ ꯑꯣꯏꯕ ꯖꯨꯕꯤꯅꯥꯏꯜꯒꯤ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯤ
ꯃꯣꯏ ꯌꯥꯎꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ NDPSꯇꯒ ꯍꯥꯏꯔꯣ ꯄꯦꯗꯂꯔꯁꯀ ꯇꯧꯔꯝꯃꯤꯁꯤꯁꯨ ꯏꯊꯥ ꯊꯥꯖꯗꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯆꯍꯤ 22 22 ꯑꯗꯒꯤ ꯒꯥꯔꯤ ꯊꯧꯕ ꯑꯉꯥꯡ ꯑꯃꯁꯨ ꯍꯦꯛ ꯑꯣꯏꯕꯒꯨꯝꯕ ꯑꯗꯒꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔꯒ ꯇꯧꯔꯦ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯦꯆꯤꯌꯣꯔꯒ ꯑꯣꯏꯔꯕ ꯑꯍꯟ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯒ ꯑꯦꯔꯦꯁ ꯇꯧꯕ ꯈꯣꯠꯄ ꯀꯩꯀꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯅꯧꯔꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯏꯌꯦ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯁꯣꯔꯁꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇꯦꯂꯤꯐꯣꯟꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯅꯧ ꯑꯅꯧꯕ ꯃꯣꯗꯔꯟꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏ ꯒꯨꯒꯜꯗ ꯀꯔꯤꯗ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯗꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯐꯦꯖ ꯑꯃ ꯇꯔꯟ ꯇꯧꯈ꯭ꯔꯒ ꯃꯗꯨ ꯌꯦꯡꯉꯨꯔꯤꯕ ꯀꯔꯤ ꯀꯔꯥ ꯍꯥꯏꯁꯤꯗꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯟꯗꯗꯤ ꯃꯗꯨ ꯍꯌꯦꯡ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠꯁꯤ ꯋꯤꯗꯥꯎꯠ ꯀꯟꯁꯤꯗꯔꯦꯁꯟꯗ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯃꯁꯤ ꯐꯔꯝꯒꯗ꯭ꯔꯥ ꯐꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯗꯤ ꯗꯤꯁꯤꯖꯟ ꯂꯦꯞꯄ ꯉꯝꯄꯣꯟꯗꯦ ꯑꯗꯨꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗ ꯆꯍꯤ ꯑꯅꯧꯕ ꯀꯩꯀꯩꯁꯤꯡꯁꯤꯒꯤ ꯌꯥꯝ ꯊꯦꯡꯅꯕ ꯃꯁꯤꯒꯤ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯏ ꯃꯁꯤꯒꯤ ꯑꯃꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯖꯨꯕꯤꯅꯥꯏꯜꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯍꯌꯦꯡ ꯀꯦꯁ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ ꯑꯗꯩ ꯑꯃ ꯇꯧꯔꯒ ꯃꯥꯏ ꯃꯦꯖꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯒꯤꯕꯁꯤ ꯃꯥꯏ एजुकेशन ꯀꯦꯔꯤꯌꯔ ꯑꯗꯒꯤ ꯃꯥꯅ ꯍꯌꯦꯡ ꯊꯕꯛ ꯏꯪꯈꯥꯡ ꯇꯥꯟꯅꯕꯗꯁꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯅꯧꯕ ꯑꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁꯦꯁꯇꯒ ꯍꯥꯏꯔꯁꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯤꯡꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟꯕꯨꯗꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯕꯥꯏꯛꯀ ꯊꯧꯔꯒ ꯂꯥꯛꯄꯗꯁꯨ ꯈꯪꯍꯧꯗꯅ ꯃꯣꯏꯅ ꯃꯁꯤꯡ ꯍꯦꯟꯅ ꯇꯣꯡꯁꯤꯜꯂ ꯊꯧꯕꯗꯨꯗꯒꯤ ꯁꯣꯛꯇꯅ ꯄꯟꯗꯅ ꯁꯔꯨ ꯇꯦꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯥꯇ꯭ꯔꯐꯥꯎꯗ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯗꯩ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯛꯁꯣ ꯂꯩꯔꯤꯕ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯆꯥꯏꯜ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯋꯦꯜ ꯑꯣꯐꯦꯟꯁꯀ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯕꯗꯤ ꯏꯟ ꯗ ꯁꯦꯟꯁ ꯆꯍꯤ 22 22 ꯀꯩꯅꯣꯁꯤꯒꯁꯤ ꯁꯤꯡꯁꯤꯒꯤ ꯏꯟꯚꯣꯜꯚꯃꯦꯟꯁꯦ ꯌꯥꯝꯅ ꯂꯩꯔꯛꯄ ꯑꯗꯒꯤ ꯑꯅꯧꯕꯗ ꯍꯧꯖꯤꯛ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤꯗ ꯂꯥꯛꯏꯕ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯃꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯀꯥꯏꯕ ꯑꯩꯈꯣꯏꯕꯨ ꯈꯟꯕ ꯌꯥꯎꯋꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯥꯏꯕꯔ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯁꯤꯡꯁꯤꯗꯁꯨ ꯑꯅꯧꯕ ꯃꯑꯣꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯊꯦꯡꯅꯗ ꯌꯥꯗꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯒ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯣꯗꯁ ꯑꯣꯄꯔꯦꯟꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯐꯦꯛꯇꯤꯚꯂꯤ ꯌꯥꯝꯅ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯒꯤ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯄꯨꯂꯤꯁꯤꯡꯁꯦ ꯃꯁꯤ ꯈꯤꯇꯪ ꯑꯩ ꯃꯇꯥꯡ ꯈꯖꯤꯛꯇꯪ ꯊꯝꯖꯔꯝꯒꯦ ꯃꯁꯤꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ प्रꯖꯥꯒ ꯎꯅꯕ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯂꯦꯚꯦꯜꯗꯁꯨ ꯍꯦꯛ ꯊꯦꯡꯅꯔꯒꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯟꯅ ꯈꯣꯠꯅ ꯂꯩꯔꯝꯃꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯄꯨꯡꯈꯥꯏ ꯑꯃ ꯐꯝꯃꯤꯟꯅꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯑꯅꯧꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯗꯒꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯐꯠꯇꯕꯁꯦ ꯑꯩꯈꯣꯏꯅ ꯇꯦꯟꯇꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯗ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯣꯕꯥꯏꯜ ꯍꯥꯏꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯏꯅꯔꯦ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯦꯠ ꯇꯧꯔꯒ ꯑꯇꯣꯞꯄꯗ ꯇ꯭ꯔꯥꯟꯁꯃꯤꯠ ꯇꯧꯕ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯕꯅꯕ ꯆꯤꯡꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯄꯨꯂꯤꯁꯤꯡꯁꯤꯗꯩꯗ ꯀꯟꯅ ꯍꯥꯏꯍꯧꯕ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯁꯤꯗꯩꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯋꯥꯡꯕ ꯆꯠꯈꯤꯕꯁꯤꯡꯁꯤꯅ ꯑꯣꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯀꯦꯁ ꯃꯁꯤꯒꯨꯝꯕꯁꯤ 1,000 ꯊꯣꯛꯑꯦꯅ 1,000 ꯔꯦꯖꯤꯁꯇꯥꯔ ꯇꯧ ꯂꯩꯔꯒꯗꯤ ꯃꯗꯨꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯃꯦꯖꯔꯁꯤꯗ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯃꯁꯤꯗ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯔ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯁꯔ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯅ ꯃꯅꯥ ꯐꯪꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯁꯟꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯗꯨꯝ ꯊꯜꯂꯝꯒꯅꯤ ꯄꯤꯛ ꯊꯜꯂꯝꯒꯅꯤ ꯍꯥꯏꯖꯔꯤꯕ ꯁꯨꯝ ꯁꯥꯔꯅ ꯍꯥꯏꯕꯤꯔꯕꯗ ꯃꯁꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯂꯩꯉꯥꯛꯇꯁꯨ ꯅꯠꯇꯦ ꯑꯃꯗꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤ ꯈꯔ ꯍꯦꯟꯅ ꯍꯥꯞꯀꯠꯂꯒꯗꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯡꯖꯣꯝꯒꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯄꯟꯕꯣꯏ ꯀꯔꯤꯕꯣꯏ ꯅꯤꯡꯁꯤꯡꯕꯣꯏ ꯁꯥꯔꯅ ꯀꯔꯤ ꯊꯝꯕꯤꯕ ꯌꯥꯏ ꯃꯁꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜꯃꯣꯁ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯏꯕ ꯇꯦꯂꯤꯐꯣꯟꯒꯁꯤ ꯊꯝꯃꯝꯃꯦ ꯁ꯭ꯇꯦꯁꯟꯒꯤ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯔꯕꯅꯤꯅ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯤ CCTVꯁꯦ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯂꯥꯛꯑꯦ ꯃꯗꯨꯒꯤ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯃꯗꯨꯝ ꯈꯤꯇꯪ ꯍꯥꯡꯕꯅꯦ ꯃꯁꯤ ꯊꯨꯅ ꯇꯧꯔꯒ ꯍꯥꯞꯄꯅꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯁꯤ 2016 ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯦ ꯃꯥꯅꯤ ꯑꯗꯣ ꯁꯔ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯩꯔꯤꯕꯁꯤ
ꯗ ꯍꯣꯠꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯦꯔꯦꯛ ꯀꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯃꯥ ꯕꯦꯔꯦꯛ ꯑꯃ ꯁꯤꯕꯥꯏ ꯇꯨꯝꯃꯤꯒ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯕꯥꯔꯤꯛ ꯂꯩꯔꯤꯕ ꯁꯤꯕꯥꯏꯅ ꯇꯨꯝꯅꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯑꯗꯒꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯃꯥꯒꯤ ꯂꯩꯖꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨ ꯑꯃ ꯇꯤꯟ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯗꯨ ꯌꯥꯝ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯋꯥꯡꯕ ꯀꯩꯁꯨ ꯅꯠꯇꯦ ꯃꯗꯨꯃꯥꯏꯅ ꯈꯖꯤꯛꯇꯪ ꯇꯧꯔꯒ ꯁꯨꯅꯨ ꯕꯦꯛ ꯑꯅꯤꯗꯪꯒ ꯇꯧꯔꯒ ꯍꯥꯏꯕ ꯑꯗꯒꯤ ꯔꯪ ꯀꯧꯇꯥ ꯑꯅꯤꯗꯪꯒ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯐꯥꯏꯁꯤꯡꯁꯤꯁꯨ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯉꯒ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕ ꯍꯥꯏꯗꯤ ꯐꯦꯇꯤꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤꯗꯅ ꯑꯗꯒꯤ ꯔꯣꯜ ꯀꯣꯜ ꯃꯇꯝ ꯆꯥꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯖꯔꯤꯕ ꯃꯤ ꯑꯣꯟ ꯗ꯭ꯌꯨꯇꯤꯗ ꯐꯪꯕ ꯈꯖꯤꯛꯇꯪ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯇꯧꯔꯒ ꯑꯥꯎꯠ ꯄꯥꯁꯀ ꯆꯠꯅꯈꯤꯕ ꯂꯩꯗꯥꯏꯅꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯂꯩ ꯀꯥꯏ ꯍꯥꯏꯔꯝꯕ ꯆꯠꯅꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯅꯠꯇꯕ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯤꯕ ꯁ꯭ꯇꯔꯦꯡꯁꯤꯡꯗꯨꯅ ꯍꯣꯠꯅꯖꯔꯒ ꯁꯨꯝ ꯈꯖꯤꯛꯇꯪ ꯇꯩꯗꯅ ꯐꯣꯏꯗꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯗꯒꯤ ꯃꯃꯥꯡꯗ ꯀꯩꯅꯣꯝꯃ ꯌꯣꯠꯄꯤ ꯑꯃ ꯅꯥꯟꯊꯣꯛꯄꯒꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯏꯈꯠꯇꯅ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯃꯗꯨꯗꯤ ꯈꯖꯤꯛꯇꯪ ꯐꯖꯕꯁꯨ ꯋꯥꯠꯂꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯇꯧꯕꯗ ꯑꯗꯨꯝ ꯃꯥꯒꯤꯁꯤ ꯂꯣꯟꯖꯤꯇꯤꯕꯤꯇꯤ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯦꯛꯀꯗꯧ ꯀꯥꯏꯒꯗꯧꯕꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯗꯨꯝ ꯉꯝꯒꯗꯧꯕ ꯉꯥꯛꯇꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ CCTVꯗꯣ ꯍꯧꯖꯤꯛꯀꯤ ꯏꯟꯁꯇꯣꯂꯦꯁꯟꯗꯣ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯕ ꯍꯧꯖꯤꯛꯐꯥꯎꯒꯤ ꯁ꯭ꯇꯦꯖꯇꯗꯤ ꯁꯥꯏꯕꯔꯒꯤ ꯌꯨꯅꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯍꯥꯡꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ CCTVꯒꯤꯗꯨꯃ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯤꯁꯨ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕꯅꯦ ꯐꯨꯟꯗ꯭ꯔꯩ ꯀ꯭ꯔꯣꯁꯤꯡ ꯁꯤꯒꯤ ꯃꯁꯤ ꯍꯥꯏꯖꯟꯕꯒꯤ ꯂꯝꯂꯣꯡ ꯀꯩꯅꯣꯁꯤꯁꯨ ꯑꯍꯨꯝ ꯐꯥꯡꯕ ꯃꯔꯤ ꯐꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯌꯥꯝ ꯇꯣꯏꯅꯁꯨ ꯊꯣꯛꯏꯕ ꯖꯒꯥꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯣꯂꯦꯁꯟ ꯑꯗꯨꯝ ꯊꯨꯅ ꯇꯧꯔꯛꯑꯅꯦꯅ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯄꯤꯕ ꯀꯩꯅꯣꯝꯃꯁꯨ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯈꯣꯡꯖꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯇꯥꯔꯦ ꯍꯥꯏꯕꯗ ꯏꯚꯟ ꯄꯥꯎꯗ ꯍꯦꯛ ꯈꯪꯖꯕꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯁꯦ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯁꯥꯔꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁꯀ ꯅꯛꯅ ꯂꯩꯔꯀꯥꯟꯗ ꯃꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯆꯪꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯤꯌꯥꯝꯒ ꯄꯨꯂꯤꯁꯀ ꯂꯥꯞꯊꯣꯛꯅꯔꯕ ꯑꯃꯗꯤ ꯄꯨꯂꯤꯁꯄꯨ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯔꯕ ꯑꯗꯨꯒ ꯄꯨꯂꯤꯁꯅꯁꯨ ꯃꯤꯌꯥꯝꯕꯨ ꯍꯪꯒꯣꯏꯅꯔꯒꯗꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯔꯤ ꯐꯔꯛꯑꯣꯏꯗꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯀooperation ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯄꯨꯂꯤꯁꯀ ꯃꯤꯌꯥꯝꯒ cooperation ꯍꯦꯟꯅ ꯐꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯗ ꯑꯣꯏꯔꯣ एवरीथिंग ꯑꯗꯨꯒ ꯍꯧꯖꯤꯛ CCTVꯒꯤ ꯃꯇꯥꯡꯗꯨꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯗꯀꯥꯒꯤ ꯂꯩꯔꯤꯕ ꯁꯤꯗꯩꯗ CCTV ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯈꯣꯡꯖꯣꯝꯒꯤ ꯂꯩꯔꯤꯁꯤꯅ ꯍꯦꯛ ꯑꯍꯥꯟꯕ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯆꯪꯐꯝꯗ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒꯤ ꯕꯦꯡ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯤꯒꯤ ꯃꯁꯤꯒ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯥꯔꯃꯥꯁꯤꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯗꯦꯟ ꯑꯃ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤꯅ ꯀꯩꯊꯦꯜꯂꯣꯝꯗ ꯈꯔ ꯈꯔ ꯑꯣꯟꯊꯣꯛꯑꯒ ꯑꯃꯃꯝꯇ ꯄꯥꯟꯕꯤꯌꯨ ꯃꯔꯝꯗꯤ ꯃꯁꯤꯅ ꯀꯅꯥꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥꯗ ꯍꯤꯠ ꯑꯦꯟ ꯔꯟ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯐꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯒꯤꯁꯨ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯃꯛꯇ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯒꯗꯤ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯩ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯦꯁꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯂꯝꯕꯤ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁꯅ ꯃꯁꯤ ꯐꯥꯁ ꯇꯥꯔꯕꯅꯤꯅ ꯍꯥꯏꯗꯅ ꯃꯤꯠꯌꯦꯡꯁꯤ ꯈꯔ ꯈꯔ ꯆꯪꯉꯤ ꯁꯨꯝ ꯃꯥꯏꯁꯤ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ PSꯗ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ PSꯒꯤ ꯃꯅꯥꯁꯨ ꯐꯪꯈ꯭रे ꯗꯦꯟ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯄꯨꯂꯤꯁ ꯔꯤꯖꯤꯡ ꯗꯦꯁꯨ ꯄꯥꯡꯊꯣꯛꯈ꯭रे ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯈꯔ ꯑꯀꯣꯏꯕ ꯀꯔꯤ ꯒꯥꯏꯁꯤ ꯈꯔ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯍꯟꯅꯤꯡꯕ ꯈꯔ ꯍꯦꯛ ꯃꯌꯥꯝꯗꯒ ꯎꯠꯊꯣꯛꯆꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯁꯨ ꯌꯥꯎꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯔ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯔꯅ ꯊꯦꯡꯅꯕꯤꯈꯤꯕ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛꯇꯤ ꯃꯌꯥꯝ ꯊꯣꯛꯑꯝꯒꯅꯤ ꯀꯦꯁꯇꯤ ꯃꯌꯥꯝ ꯂꯥꯛꯑꯝꯒꯅꯤ ꯅꯥꯇꯩ ꯆꯥꯗꯕ ꯂꯩꯖꯗꯕ ꯈꯣꯠꯇꯕ ꯀꯔꯤ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯒꯅꯤꯅ ꯈꯜꯂꯤ ꯁꯥꯔ ꯄꯨꯛꯅꯤꯡ ꯍꯥꯏꯐꯦꯠ ꯆꯤꯡꯁꯤꯟꯕꯤꯕꯗ ꯁꯥꯔꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯉꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕ ꯂꯩ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯣ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯔꯤ ꯂꯩꯕꯤ ꯗ꯭ꯔꯒꯀꯤꯗ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤꯁꯨ ꯑꯗꯨꯝ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯃꯌꯥꯝ ꯂꯩꯈ꯭रे ꯀꯔꯤ ꯃꯇꯥꯡ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯂꯩ ꯁꯥꯔ ꯃꯌꯥꯝꯗꯣ ꯑꯝꯇ ꯈꯪꯍꯟꯁꯤ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯤ ꯆꯦꯟꯖꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯦꯛꯁꯤꯗꯦꯟ ꯀꯦꯁ ꯑꯃꯈꯛ ꯂꯩꯔꯤ ꯃꯥꯁꯤ ꯁꯣꯛꯑꯦ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯀꯩꯀꯥ ꯑꯗꯨ ꯂꯥꯛꯑꯣꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯠꯇꯨꯗ ꯉꯥꯏ ꯂꯩꯕꯁꯨ ꯌꯥꯄꯣꯟꯇꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏ ꯏꯚꯥꯀꯦꯠ ꯇꯧꯗꯣꯏꯅꯤ ꯄꯨꯈꯠꯂꯒ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗꯨꯗꯤ ꯊꯅꯥꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯃꯁꯤꯕꯨ ꯀꯣꯚꯤꯗ ꯅꯥꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯕ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯕꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯀꯠꯂ ꯑꯗꯨꯝ ꯄꯨꯗꯣꯔꯤꯕꯅꯤ ꯁꯨꯝ ꯀꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯤ ꯃꯤ 3 ꯇꯣꯡꯉꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯀ ꯇꯣꯡꯉꯒ ꯑꯗꯩ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤ 2 ꯊꯣꯛꯄꯁꯤꯗ ꯁꯦꯀꯦꯟ ꯒꯥꯔꯤꯗꯨꯗ ꯃꯤ ꯑꯃꯈꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯥꯛꯁꯀ ꯇꯧꯔꯒ ꯁꯦꯅꯤꯇꯥꯏꯖꯔꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯠꯂꯒ ꯃꯤꯁꯦ ꯄꯨꯔꯒ ꯊꯧꯕꯥꯜꯗꯒ ꯄꯨꯔꯒ ꯄꯨꯈꯠꯄ ꯌꯥꯎꯋꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯨꯝ ꯈꯜꯂꯤ
situation nangai torom daba matam matung ina sumai thingnaba jaba jat oire aduga akhuna tawda yadabadi oirakpa adagi mi du su adumai thammaga nare na covid naramga na hundokusu ya ponde dumai tawkan akhoi wakhal sida as mi oi bai ji sokwa ji tambasu ngam ponde aduga akhoi tawji tawda ya ponde gai khallu wakhal sida karino gai khangjadaba adumai ga khanba timing ga se yawe aduna thingba awarda thingba matam da ko tholko accident ni karam kan thokwa oidoino khangponde sidaga samna haibada akhoi accident ma madu thawal gi di ta gi ado kitang akhoi uningkhong area se sida oibani thawal gi na su yam nakchanba ko yam nakchanba kitang haibidi moina jo akhoi na ju ya ga ya bai mong da leiba dumai jurisdiction je leiba kan du car ama solong dei thongdarakba achoba Nissan kainom hai kik haba kaino ado gari achoba ma tawna ma ji kana thorokpodi hulla ta da tawri moi ani hum tonga bodu gari do akhoi di madu hingni thajade mi punama adu thudong siba nabadi yahodi angakoni mana tawraga akhoi gi nakan da leiba nung achobam da thomaga leiraga sigi madu langa thela sapam lai chapchana subject to correction bo dumaina leikiba fideisida akhoi mayam si lau khongdana tawdana sogi akhoi gi SP sam na su kana laure ise tagi yam thuna ras tawraga madu kai kainom de yeng maram di telephone mayam si aingon da khinga ko ji madu telephone ji kun kunthra ji wo ko ga ngamde tawrpa kan da kana chensel madu kamai pujige na tawkan da adumaina akhoi gi mayam sing du su hek hojikan ji pukhal ta ju pharam ita tai haidi mi ma hek kanu to wai si yeng ba ngata ni do adu mai to da khoi thana na dumaina pukhatse gi ba da gi theng na ngai ra kan da dumaina gari do mo akhoi pusallaga to ba kan da da to ba dumai incident amani yawse akhoi da su sumai to se na wai theng na rak ta bai di khoi na service tong jara ko da dugu mai situation mo nga je covid haijina thole ji bo ba dumai to ba matam da wakhal da khajitang sumai leibore ka na khanba dumaina moment khar di yawe so thagachari yam nuai sir aduga tongan ba drug ki matang da hai tare drug ki se koi national highway se faur ga lakpani na gari da drug farak pa yaurok pa khudeng thabi dagi kari di lupa crore in terms of lakh kaya da dagi di WI tablet na chingwa puthorok pa pha ba khot pa pun ba sudum yaure highway ni na check tawu matam da kari gu matam da hai tare aduga tongan ba khunthang nari ba jaga da su masi marang kaina phangba gi wafam su dumak leiri thobal police na su SP na su maron saribom sai matam da su pha kre hauji ano balak piri ba sar sina su pha ba gi thugai ba gi wafam ke lekre masigi matang da war on drugs ki matang da hai tare kari habiningi sir masigi tobiri ba sing natraga masi awareness oina sar gi wakhalon da kari lebi kari habiningi sa masi narcotic drugs and psychotropic substances masi gi kaino se drug ki mokoi masi da peddlers oriba sales oriba dagi courier oriba tongan bising se aigi jurisdiction area gi oina di aina lokhachariba step si akhoi palil da leiri adagi tongan ba asugi technopol da su gate makan la laga lai ni sigi area sida hoji pokti oina di yamna chawba seizure aigi da di sidi da landoi si only kaino sini aigi si langthawal gi canal sidagi na uningkhong boksi highway si aigi jurisdiction da ta ba jaga ni sida gari chatpada di hoji pokti thoina masidi da seize tawba khotpa aigi chapchana akhoi station gi oina di tawdri masi tongan ba moi gi source leiriba akhoi gi narco akhoi border affairs ko drug ki deal tawriba dagi drug sale mayam ama leiriba district mayam jingji gi moina du da specialized orga deal tawr leibani na intelligence collection mayam am ju set up tawr leibani na moi la aga aigi area da sumaina inform tawramaga operate tawminaba akhoi adumaina tawbudi mayam am lei aduga series da lakpa every aigi jaga da haidi pawam phanga si phare aduga aigi jaga da place of occurrence hoibani na drug ki case lokhot ki bajing du di almost madu ai thamde sigumba kaino sidi expert opinion lobo pangai dagi kai si ai toina ada chatlaga loibiro na ya adumaina tawraga taaga yauraga aigi ayo jingji ngaledan tharaga sidaina pangai bok jakbai je long distance ne adubo si sigumba kaino sidi sensitive oiba issue ni na masi tawdeya de na adumaina khallaga ai athubada ai charge sheet koi gi palel gi de kaino gi de Kaching district gi somda ai langthaban area da tawraga case register drug ki phagi ba soap kep taw mayam am lei ai madu tha ai na khanbada ahum bharam lo mande ani ga sam kaino da ai madu expert opinion lawra charge sheet adum thuna adum tawgibani loina magi khumjan ba ba aidi kainogi case tu gi merit ta tawya ba document collection adigi whatever examination tawya ba sing do
ꯑꯥꯏꯑꯣꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅꯁꯨ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯔꯨꯠꯇꯨꯗꯤ ꯑꯩ ꯊꯣꯏꯅ ꯑꯩ ꯄꯟꯖꯔꯔꯣꯏ ꯔꯨꯠꯁ ꯑꯥꯔ ꯗꯦꯔ ꯁꯤꯗꯩꯁꯤꯗ ꯃꯅꯤꯡꯗ ꯃꯃꯥꯡꯗ ꯈꯔ ꯂꯩ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯅ ꯈꯟꯗꯣꯛꯄ ꯁꯁꯄꯦꯛꯇꯦꯠ ꯔꯨꯠ ꯑꯗꯒꯤ ꯑꯣꯏꯕ ꯌꯥꯏꯅ ꯄ꯭ꯔꯣꯕꯦꯕꯜ ꯔꯨꯠꯁꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯒꯦꯠ ꯍꯥꯡꯉ ꯂꯩꯕꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯑꯣꯠ ꯑꯋꯥꯔ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯄꯣꯖꯤꯇꯤꯞ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯇꯝ ꯆꯤꯡꯅꯕ ꯃꯇꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯠ ꯑꯋꯥꯔ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯆꯤꯡꯅꯔꯀꯥꯟꯗ ꯃꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯁꯤ ꯀꯟꯁꯤꯜ ꯇꯧꯔꯒ ꯃꯐꯝꯗꯨꯗꯩꯗ ꯂꯥꯛꯄ ꯁꯁꯄꯦꯛꯇꯦꯠ ꯚꯦꯍꯤꯀꯜꯁꯦ ꯃꯗꯨ ꯑꯍꯤꯡ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯠ ꯑꯋꯥꯔꯗ ꯅꯨꯡꯊꯤꯟꯗꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯑꯒ ꯃꯐꯝ ꯑꯩꯒꯤ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯁ꯭ꯄꯣꯠ 3-4 ꯈꯟꯗꯣꯛꯑꯦ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯤꯜꯂꯒ ꯌꯥꯝꯅ ꯐ꯭ꯔꯤꯁꯀꯤꯡ ꯆꯦꯛꯀꯤꯡ ꯑꯗꯒꯤ ꯂꯥꯛꯄ ꯁꯁꯄꯦꯛꯇꯦꯠ ꯚꯦꯍꯤꯀꯜꯁꯤ ꯗꯤꯇꯦꯟ ꯇꯧꯔꯒ ꯌꯥꯝ ꯃꯥꯏꯟꯌꯨꯠꯂꯤ ꯆꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯆꯠꯊꯔꯤ ꯑꯗꯨꯒ ꯗ꯭ꯔꯒ ꯌꯨꯖꯔꯁ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯗ꯭ꯔꯒꯁꯤ ꯌꯣꯟꯗꯅꯕ ꯃꯁꯤꯒꯤ ꯇꯧꯗꯅꯕꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯗꯒꯤ ꯃꯊꯛꯇꯒꯤꯁꯨ ꯃꯌꯥꯝ ꯗꯤꯔꯦꯛꯇꯤꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯒꯤ ꯖꯒꯥꯗ ꯗ꯭ꯔꯒꯀꯤ ꯌꯣꯟꯗꯅꯕ ꯑꯗꯒꯤ ꯃꯁꯤ ꯆꯥꯗꯅꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕ ꯑꯗꯒꯤ ꯃꯌꯥꯝꯁꯤꯡꯗ ꯐꯝꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧ ꯍꯥꯏꯗꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯤꯡꯒꯁꯨ ꯈꯨꯟ ꯈꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯡꯉꯊꯦꯟꯒꯤ ꯆꯤꯡꯁꯨ ꯈꯔ ꯅꯛꯅꯕ ꯑꯦꯔꯤꯌꯥ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯑꯗꯒꯤ ꯒꯟꯖꯥ ꯀꯜꯇꯤꯚꯦꯠꯀ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯐꯠꯇꯕꯅꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯔꯒ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯒꯟꯖꯥ ꯄꯥꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯍꯧꯖꯔꯛꯄꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕ ꯁꯝ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯊꯥꯕ ꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯃꯗꯨ ꯌꯥꯗꯦ ꯑꯗꯨ ꯊꯥꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯖꯒꯥꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯊꯥꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯨꯞꯅ ꯑꯗꯨꯝ ꯃꯣꯅꯤꯇꯔ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯍꯪ ꯑꯃꯈꯛꯇꯪ ꯍꯪꯖꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯕꯝꯕꯨꯂꯥꯁꯤ ꯌꯥꯝ ꯊꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯂꯦꯛꯁꯟꯁꯨ ꯃꯌꯥꯁꯨ ꯅꯛꯁꯜꯂꯛꯄꯒꯤ ꯊꯥ 4-5-6 ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯕꯝꯕꯨꯂꯥꯒꯨꯝꯕ ꯊꯥꯖꯜꯂꯛꯄꯁꯤꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯃꯤꯄꯥꯏꯕ ꯚꯣꯠꯀꯤꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯐꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯗꯒ ꯃꯤꯌꯥꯝꯅꯒ ꯕꯝꯕꯨꯂꯥ ꯊꯥꯔꯤꯕ ꯑꯃꯗꯤ ꯌꯣꯜꯂꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯥꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯁꯤ ꯃꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯔꯦꯗꯤꯑꯣꯁꯤꯒꯤ ꯃꯦꯗꯤꯌꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟꯅꯅꯕ ꯆꯨꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ 2022ꯒꯤ ꯏꯂꯦꯛꯁꯟꯁꯤꯁꯨ ꯅꯛꯁꯤꯜꯂꯛꯑꯕ ꯑꯗꯒꯤ ꯁꯨꯝ ꯃꯥꯒꯤ ꯇꯦꯟꯁꯟ ꯑꯗꯒꯤ ꯑꯃ ꯂꯩꯅꯔꯤꯕ ꯄ꯭ꯔꯖꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯏꯈꯧ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁꯨꯝ ꯂꯥꯛꯄꯁꯤ ꯍꯧꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯀꯔꯁ ꯇꯧꯕ ꯃꯈꯣꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕ ꯃꯤꯗꯗꯤ ꯃꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯕ꯭ꯔꯥ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯆꯤꯡꯉꯒ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯖꯤꯜꯂꯝꯃꯒ ꯇꯧꯕ ꯀꯥꯟꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯀꯥꯏꯅꯁꯨ ꯍꯦꯛ ꯆꯥꯔꯖ ꯇꯧꯕ ꯌꯥꯕ ꯑꯗꯨꯗꯨꯅ ꯍꯦꯛ ꯃꯌꯥꯝ ꯍꯧꯗꯅ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯕꯁꯨ ꯑꯣꯏꯕ ꯌꯥꯕ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯃꯁꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯌꯥꯒꯤꯗ ꯇꯧꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯕ ꯀꯩꯀꯩꯁꯤꯡꯗꯤ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯔꯒ ꯃꯁꯤꯒꯤ ꯁꯣꯔꯁꯁꯦ ꯀꯗꯥꯏꯗꯒꯤꯅꯣꯅ ꯑꯩꯈꯣꯏ ꯊꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯕ ꯐꯥꯎꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯄꯥꯟ ꯆꯠꯄꯁꯤꯡꯁꯤ ꯃꯁꯤ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯒꯤ ꯈꯔ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯄ ꯁꯤꯡꯁꯤꯅ ꯈꯔ ꯑꯗꯨꯝ ꯄꯣꯔꯛꯑꯒ ꯐ꯭ꯂꯥꯏꯌꯤꯡꯗ ꯈꯔ ꯑꯗꯨꯝ ꯍꯦꯛ ꯂꯩꯀꯥꯏꯗ ꯍꯥꯏꯔꯒ ꯗꯨꯀꯥꯟꯃꯛꯇ ꯌꯣꯟꯗ꯭ꯔꯁꯨ ꯑꯉꯥꯡꯁꯤꯡꯗ ꯂꯧꯍꯧ ꯂꯥꯛꯑꯣ ꯕꯣꯝꯕꯨꯂꯥ ꯈꯔ ꯌꯣꯟꯕ ꯂꯥꯛꯑꯦ ꯀꯥꯏꯅꯒ ꯇꯧꯔꯒ ꯌꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯇꯣꯛ ꯊꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯎꯁꯦ ꯐꯪꯉꯤ ꯗꯨꯀꯥꯟꯗꯨꯗ ꯃꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯣꯔ ꯇꯧ ꯂꯩꯔꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝꯕꯒꯤ ꯕꯨꯛꯇꯤ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯏꯐ ꯑꯗꯨꯒꯨꯝꯕꯒꯤꯗꯣ ꯂꯩꯔꯒꯗꯤ ꯀꯩꯅꯣ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯆꯞ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅೋ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯆꯞ ꯆꯥꯕ ꯑꯗꯨꯝ ꯑꯦꯛꯁꯟ ꯇꯦꯀꯟ ꯑꯗꯨꯝ ꯂꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯥꯡ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯣꯡꯖꯣꯝꯒꯤ ꯂꯩꯔꯤꯕ ꯁꯥꯔꯀꯜꯁꯤꯗꯗꯤ ꯕꯣꯠꯀꯤ ꯊꯣꯏꯗꯣꯛꯄ ꯐꯨꯅ ꯆꯩꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯊꯣꯛꯄ ꯁꯥꯔꯒꯤ ꯖꯒꯥꯁꯤꯗꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯠ ꯑꯄꯥ ꯀꯌా ꯂꯩꯔꯒꯁꯨ ꯃꯗꯨ ꯍꯦꯟꯅ ꯃꯅꯥ ꯃꯇꯨꯡꯗꯁꯨ ꯐꯪꯕ ꯑꯣꯏꯕꯤꯗꯅ ꯁꯥꯔꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯪꯖꯕꯗ ꯁꯥꯔꯒꯤ ꯂꯝꯁꯦ ꯃꯌꯥꯝꯗ ꯑꯝꯇ ꯈꯪꯕꯤ ꯁꯥꯔꯒꯤ ꯍꯦꯛ ꯄꯣꯛꯐꯝ ꯂꯝꯗꯝꯁꯦ ꯑꯝꯇ ꯈꯪꯍꯟꯕꯤꯁꯤ ꯁꯥꯔ ꯑꯩꯁꯤ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯣꯀꯦꯁꯟ ꯑꯣꯏꯅ ꯇꯥꯛꯆꯔꯕꯗ ꯑꯩꯈꯣꯏ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯒꯦꯠ ꯂꯩꯔꯤꯕ ꯙꯅꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯅ ꯊꯥꯏꯅꯗꯒꯤ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯔꯤꯕ ꯀꯣꯂꯦꯖ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯑꯅꯤꯈꯛ ꯏꯁꯇꯔꯟ ꯍꯥꯏꯕ ꯑꯃꯒ ꯋꯦꯁꯇꯔꯟ ꯍꯥꯏꯕ ꯑꯃꯒ ꯁꯥꯕꯅꯤ ꯑꯗꯨꯒꯤꯗꯨꯗ ꯋꯦꯁꯇꯔꯟꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯆꯪꯉꯒ ꯑꯩꯈꯣꯏ ꯈꯝ ꯊꯦꯡꯕꯗꯨꯗꯒꯤ ꯇꯧꯔꯒ ꯑꯋꯥꯡꯂꯣꯝꯗ ꯈꯔ ꯆꯠꯂꯒ ꯑꯗꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯨꯝ ꯂꯩꯔꯦ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯂꯩꯀꯥꯏ ꯑꯩ ꯃꯐꯝꯗꯨꯗ ꯄꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯥꯎꯖꯔꯛꯄꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯆꯪꯉꯛꯑꯒ ꯁꯥꯔ ꯆꯍꯤ ꯀꯌꯥꯗꯅ ꯆꯍꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯁꯤ ꯆꯍꯤ ꯀꯌꯥꯗꯅꯣ ꯁꯥꯔ ꯃꯁꯤ ꯑꯩꯈꯣꯏ 98
सुमाइन कन तो अदुदनी कोई चंगपसी ओके यम नुंगाइजे सर मतुंग मखा तारकपदसु तोंगा तोंगानबा थौदो वाथोक पुलिस अमदि मियाम हाइबा अखोइगी तोंगा तोंगानबा थोरम असिदा हाइजब तारे मियाम द अवेयरनेस पीबा याबा पुलिस की माइकैदिगी तौबा याबा अदिगी पुलिस की माइकैदा सोइबबु लेरसु मियामना हाइरकपा कया ताबिरकान मदु थबकतो ओंथोकपा याबा मियामगा कोऑपरेशन मथंग संगसिन बेनरकांदा मियाम हाइबा हेक मसिगी मी हाइबसे हेक लेरिबा मखै पुलिस हाइबसिदी याउदबा याररोइदोबा मथेल अमनि हाइतारे अदुना विदाउट पुलिस याउदना हिंबा यारोइदोरनि ngasi पुलिस ना कोइ मियाम गिदमा अफबा क्या तौबिरी पुलिस की तोंगा तोंगा ममो क्या मियाम न किनरबा ngasi di पुलिस अमदि मियाम नक्सिनरक्तना अफबा माइकै अमदा नोमा नोमागी लाकपे हेंजिलगली हानना थागचरी सर ngasi gi थोरमसिदा मतम पिबिदना कोइन हाइजरुबदा खोंगजोम पुलिस स्टेशन हदक चाहिए ख्वाइदगी फबा पुलिस स्टेशन ओइबगी अखनबा थोरम पुनिंगी वारोल द सरुग याबिबा सर ओसी अखोगी के संतोष सिंह मिंगर पंजर बसो थागचरी हना डायमंड रेडियो की माइक देगी सर बुई काय खुमनजरी सर मैं आपको मुकुजो थागचरी थैंक यू सो मच हौसी मखा तारकपदा पुनिंगी वारोल थोरमसिगी दमक एकोगी नंबर 9077 2820001 हारिबा नंबर सिदा कॉल तौबिदुना अदोमना अदोमगी पुनिंगी वारोल अमुक थमननबगी तंजादु पुंखाय मगी मतम लेजरी हारिबा मतम मसिदा सरुग याबियु ngasi thoromasida aikogi signajariba number 9077 2820001 Hello, sir. Kenum ta pungi. hello minga mate leifam haibisi Pongtok sage. Hello. tazari minga mate leifam haibisi Ai sir sangai pham nung khau bazar dagini ai gi ming Fazlun Nabi. Habiu kari habiningi ngasigi puning sangai pham higher secondary school dagi all Manipur gi akoi gi sarkar na Muslim community gi साथी क्लास 9 की साथी सिंगी प्रिंसिपल न खल्लगा अदुमाइना सेप्टेम्बर की तांग 19 दा सिटी कन्वेंशन दा अकोई सेम ना लॉन्च तौरगा अकोई आइगी इसामक की अंगांग कौखल्लगा स्कूल की साथ क्लास 9 की आइगी अंगांग जी कौखल्ले सेम न कौखल्लगा आइगी अंगांग सिदा साइकिल में पीरे हाबियो अदुगा मती अमा पुथोलाए अदुगा साइकिल से अखोई थौबाल गेडियो थौबाल ना नखोई पुलपना आदा ngasi मक पीरनी हायरगा लाहौबनेबा अदु ngasi फावबा पीबीदे नहालाइना तांग 35 दा तांग 35 दा नतमाने सेम दा इन फोल तवे अदु नुमित मंगानी डायरेक्ट अहान बैदी पायरक्ते अखोई सेम चीफ मिनिस्टर मणिपुर की अहान बैदी डायरेक्ट पायरक्ते दो कोना द पायरे आइगिदी पाइबा नंगहौद्रे इनाउ नुपांगो पाइनरगा वारी साना केमेदा आइगी मिंग हाइखे हाय नुमित मंगानी सुबरगा नुमित मंगानी खक्तंग आई बियो ना हायरगा हायरक पाइपलाइन ओ साइकिल से पीनी हाइना साइकिल से पीनी हाइने येलगा साइकिल से पीबी रगा साइकिल से मुलो होबगी वारा माने माने साइकिल से पीरगा लहौरी में अंगांग दगी आई अंगांग से हफ्ता अमरोम नाई साइकिल पीरगा लहौबगी आओ साइकिल से पीरे मांगबो इंथोले मती म चामरोम 150 रोम अदुगा इंथोरे इंथोगा हलाए अदुगा साइकिल से फुट चामगा यांखै रोम से इंथोहलागा मोहि अहन खरन लहौबनेबको लहौरी बहन से कनानो अदुदा सिटी कन्वेंशन दा सिन बमीननी लहौरी
ꯑꯣ ꯁꯥꯏꯀꯜꯁꯤ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯄꯤꯕꯤꯗ꯭ꯔꯦꯕ ꯉꯁꯤꯐꯥꯎ ꯄꯤꯕꯤꯗ꯭ꯔꯦ ꯇꯥꯡ 19 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯒꯤꯗ ꯌꯦꯟꯕꯅꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯉꯥꯡ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯒꯤ ꯁꯥꯇ꯭ꯔꯤ 90 ꯈꯜꯂꯤ ꯖꯦꯠ ꯊꯧꯕꯥꯜꯅ ꯕꯁ ꯑꯃ ꯅꯦꯛꯑꯒ ꯄꯨꯏ ꯑꯗꯨꯗ ꯑꯩ ꯑꯉꯥꯡꯁꯤ ꯀꯧꯈꯠꯂꯒ ꯌꯦꯟꯕꯗ 3 ꯁꯨꯕꯗ ꯀꯧꯈꯠꯂꯦ ꯑꯗꯨꯒ ꯌꯦꯟꯂꯦ ꯑꯗꯨꯒ ꯃꯇꯦ ꯑꯃ इंथोले मोहन लहौरे नखोई सात्री सिंह लोना हौजी हनख्रगा बस पूरगा जेडियो थौबाल पीगनी हौजिक्ति सिगी नोय पुबदो खुदोंग चारोयदना सि थम्ममो हायरगा लहौबने आइना हाइजनिंगिदि अखोइगे सात्री अंगांग सिंगसिदा पालिबा थमोइदा पालिबा कई हनी याम नुंगाइजदबा पेंदबा हाइबताई आई अंगांगदा असिगुमना सात्री नुपी मचा निफुदु अदुगिदु करी वखल खलंगदमो अदो अखोई सारदा पुंग चिंसिनजबय वानी मियाम पुनमक्सु खंगहन्निंग बाइताई साइकल से नुमितु दति साइकल निफु मग अदुम पिबिब्रो हाउ नुमित अदु द साइकल निफु मग अदुम पिबिब्रो पीदे हौजी फाउ पीदे नत्तबा नुमितु दति साइकल मसिंग सि कया येनथोक पिबगे साइकल फनियाम येली अदु मखोइसो लोइना खबर दा हाउक्रमनी इम्पैक्ट टीवी दा ओके लोइना मक साइकल से अमत फंगबा याउद्रेबको अखोई थवान डिस्ट्रिक्ट छात्री निफु से फंगद्री अमफो ओके थागचरी वाफम सिमा तंबिरकपा मरी लेनबा सिंगना ताबिबोसनु पीदबदुर करी मरम गिनो अदुगा नुमित मंगानी ngaibio haibani नुमित मंगानी दुदी हेले हाइबो वाफम सो हाइबिरे अदुगा करीगी पीद्रिबनो हाइबदु मदु मरी लेनबा खोइगी ऑनरेबल सीएम ना ताबिरबा मतुंगदा सोइदना पीबिरकपोसनु हाइरकलिबो वाफम से तोंगाना खोइगी न्यूज चैनल दसु हारिबो वाफम से हाइख्रे हाइबो वाफम अमसु पनबिरी थागचरी फोन तौबिरकलिबा खोइगी ओजाना हाइबिरकलिबा सेगिदमा साइकल फंगदबदुगी पेंदबदुगी मचानु पिसु नुंगाइतदना नुमित हप्ता अमगी मयाना अदुनु लई हाइबो वाफम करी खनबी होजिक ओरिबा मचचिदा हाइतरे मसिदा राजनीति गे अमगी वानतना फोन तौबिरकलिबसिना हारिबसि मचानु पिदा समाइन तौदुना सीएम याउना पिथोक पिबे येनथोक पिबा साइकल दु मतेक अमा इलहलगा चटलगा मफम अमदगी साइकल जिल होवी हाइबा वाफम नि तंबिरी वाफम से एनीवे मोरे मथंगे कॉलर मना करी हरि हाइबदु खमिनसि खुदोंग चाबा पिजरिंग असिगी मिनिट खरा लेजरी मिनिट कुनगुम्बा थोरमसिदा दुगा मेहामना कॉल तौबिरगा सरुगाबियो हेलो मिंग अमदे लाइफम हाइबिसि हेलो इजेगी निंगानी तो हेरो तो आंग हाइबे हाइबियो करी हाइबिनिंग इपास ना फारे तो कोई नारे ना कने कोई खरीदे ना कने तो लो ना कली ना कने कोई कोई रो कने नहालम याम थबा अदुगा इसेले काय नकेन दिनफोना बसिनुम गाय अनसनाबा अदु गारी सोपा अदुगी इसेले काय जी इबुं सिं सोपि आप तौबा अदु इसे पुलिस तबाव योगजरेबा अदु पुलिस योगे दु अमोना तहोलरो अन मोय पुलिस ना तुम खवान पुलिस ना इसगा तुम जादबम पुयेबा अदु मुगिसिना मोय कोई इसिसिं सही औ संगायदि नोंमै से हिं हिं याम ता ngaranga ka hirok no mai ka pi isu sing yam tum hong thang da ba hairok ta ngarang su nomai ka pe ba yam ka ba adu kana na ka pi nei su nomai de de isi ko se dum ko ko don ta ngam na te ba ko adu kana na congress na ka bi ba bjp na ka bi ba asi so ahing oram na baro gum ba punga ma gum da ta na ka adu so isi ko na jam na am ta thang ngam na da ba adu lei bi ba asi angang ta isu sing yam na pa ta na ba अदु वोट लाइदी केसी केरक्ते माय अपामदा कांग्रेस की लाजबा बीजेपी लाजबा माय अपाम बिनरगा माना असि अथंग लयनबा सना केनबसी असि अंतंग पोकनबा ना हाइजनिबा याम नुवाजतबा थागचरी हना थागचरी वाफम से माहिरोक तो मै कापे हाइरि ngarang से दुना मसे तुम्बा फाव यादे कीबा म फावी करिगी कामनरी नो हाबा मी पाइबगी वाफम म फोंदो पिरकपनी सो मथंगी कॉलर मदमो खुदोंग चाबा मो पिजरी Masigi tharo masigi saruga bini masingna khoi number 9077282001 hariba number sida call to biu loina na tharo masida saruga biu Rajesh call apirami Rajesh ke call tatkre mathangi caller mada khudong chaba pijari Hello minga mati live from IBC Hello
Pijenti hyper male call to birok pa phone se call tana da number more ga mathangi caller da kodong chaba pijani Mathangi caller amada khudong chabong pizari phone de am laya do lokot pe yadre pai bada hello minga made like from IBC Hello ay pinagagi magu ko habiu kari habi ningi nung kapi ako sar ki maram kam to maji sarkar lokot ki yaad jalo sa lau di soi lokot khrani na lokot ringe de khar ka pho bo rongani ay ngi ne ho je sundu pyaring to yawi sa ko sar adu yade sunga yade ko ki ora ami thonda ai sa mi amana khoi magi license gan pai razune mi me ama mang da noi ka pa sunga yade sunga yade noi ka pa se madu adum NS moigi NSA kan adum panjalaga ko adum ja ni yam leiri se ado miya mamang da icham chamna chatlaga su thabam tor ai noi pai re ai amta kap thoke ko gaina blank fire to boga yade mana tawruge blank fire yam kapning hen hai taraga di akhara lapna leiraga hai tare ko lamhang yam lapa mi ga leitam pham ma kap sanaro dongai aduna tanaga yaba nate cham cham na mayam khangbiri duni car tonga laga nomai satoga nomai kapada police na fari duni ba nomai license ka loi lokhat pini upai leite khangadi ado hari basing du khangaga di miyam na police ta pau piraga hongba chauba tomba CCC sida leiba du lekai gi miduna miyam marakta nomai na kapi haina police ta bu complain tawradi soidena fa kini mai nomai ju lokhat kini matung da mo na pai besu phangoi sini leiri ba phum se du kari kari habi ningo leibiri sina loibira bra sir thamdaragi sar mathang dam thank you so much mathangi caller madam khudong chaba pizari ngasigi bojam kan khana ragli bot miyam ge bot apamba pamba mere apta bot pibiu karim to kai balait khana chaina ba yobi ganu hello minga madalai from habi say hello ay ini rum madal mutta to ki ya habiu wadam habiu ay kai rumong ta pakisari habiu mayam di bhanam bana kai gumba ma kita haje ki do bane habiu ai gi matam ko ni lotan samba apomba adi thairole ga pun makse phanna to ita mai le re maji nai saba khang thawa karim tawra ro adu ai gi mi ibon sakam de Tendadagini. Tenta. Oh. Adung de lapi langna bhajini. Hoi tentadagini hari basida po matang singji layeng bada layeng bangami thang thadana layeng bangami haibane ba haibiri se ko. Hoi. Thagachari wafam se kana hangbira so ai khumjage. Kai gumane. Haibiu. Hoi kumne tangara bhajan ko. Oh, thagachari adongi phone se kitang di mai ekti kitang semwal enga se se do anyway tentha dagi smapo matang da thang tha dana ngami hari takpire yesumna mathangi caller mana kari hari abdu khamina si hello tabibra Hello Captain sir kari lamdagi to birak ponoi sagi ming hai bisi ai mang sampai sau hoisan habiu irang import kan gila bandina agoi sarkar na isu to iban license dan jinse ya gati yam thun lokti ya gati pari natrana koi lau kan lokot bok ta ko sakti le ba har ge angam matu kara nakna bok kona ba gi ga lokot ti da bum to wa duna kapi si so makun aya pa pan ne du le klar kan to wa mina fiber akoigi magi masari sip ngona ba magi thamam nei ji pa jera ga magi adi de kyan ti la kadra na kalga
tàu adung mà miêu chỉ là cáp ấm tên là gì mà được tàu sang phần là vợ miêu là cáp ngạc cái này là giải cái gì mà chỉ cái chỗ này theo ca là mới hai cái lại cái cần những cái công tác gì là cái gì hai cái election là cái chân nông mấy mặc quần cái chân liệp cái đó hai bộ hoa phong đến cái selection cái gì Thagachari yam nungai sir haibirakwa license gan khongkat piu adugina kera khonba singi de lokat pi dabra makoi gi nongmai singsi adum pairga lei makoi na ayam kapi haiba wafam ni tambirei bo wafam si license gan lokat piu haina takpire hello ming amade laifam haibi se hakim phone to birakpa adom gi call domna thambi khre hello ming amade laifam haibi se hello ai ya ko kurkhuni de ko do jara ni sa haibiu zaranjit kari haibiningi 사 거기 머니포리사 마땅 पुनमक्ता संगगा लेगदाबा अदगे ताखत पोरनो बिदो दे इथै लकों इबा ngamba उनगा बॉर्डर इशू दा हजो जे फोंग सारो बॉर्डर इशू दे सय नरिबो को लेबो सुगुम बजी पुखतपा ngamba अफाबा लेंगा उतंग लेनबा पामि सा yes अदुना सा गुम्बा लेंगा मा पोरनो बिदो मक्ता सा थंदौना अर तिति हाय होइरगा चलैदबा सा रुगा कुइदौना थौजलगा चिवैदबा राजा आमो एमिनारसि कोइ कलिपुर लेरिबा प्रजागे हाइजलिमुनि सा yam phajabo wafam ni thagachari zaranjit sin loibirabla to bakari happening balebiri ति खक्ता हाइजलगे सारा तै हम हाइनि thank you so much leba sigi lamdam sigi thodang kya lobong ngongdaba border pillar ki damakta phong na lepong ngongdaba lamdam sigi po chai tangiba aduga miyam punamakte hena afaba khongthang thangnana bagi damak lomi simi singi theilo khong ning thina piba ngamba lambi thong ning thina semba ngamba kairo lekai gi lamdam adu khakte gi natana leiriba tonga tongan ba kendra humpu asigi damak haitare mahut silaga kendra ama khaki natana kendra punamakki manipur lebak miyam sigi oiba ngamgadaba mihut ama khalaga aduguma lengak ama laknana bagi aduguma manglan ama da phongdokpani haitare so thagachari wazaranjit thank you so much mathangi caller mana kari hari habado mu yamina se minute taraga ni thorom leijari hariba thorom sida sarug ya beningba phongdok piningba singna phongdok nana bagi tanja dumak pijari Goroba laisram na ngarang achumbani hairo part 2 da nongmai fajana kap khre haiba wafam ama tambire hairo part 2 da nongmai fajana kap khre so thagachari hello ming amadi life form haibi se hello hello imphal lagi Sanatoy. Imphal dagi Sanatoy. Imphal adi kari lamno. Imphal me likai. Imphal me likai. Imphal ana lamma malai bro. Sanatoy kari lam dagi no. Sanatoy na phone sanare. Sanatoy gi phone nate hai thare so sar mohindro gi phone dagi tobirokpa adaga imphal dagi na habi reise imphal na lamma ma leiba nate hello so hello ming amade lai form habi se sir w chan mangang tekcham lai bung lai kai ni sa taram lok chari kari kari habi ningi akoi gi saranjit na hoji habi gi ba wafam madu yamna tagat chaningi ngachi gi samaj da paisa kakta khallaga lakadoriba akoina pigadoriba vote asi khandaba michak khandana vote pibagi chanabi paisa lauraga vote pibagi chanabi machi khitang thadok piragadi chawkhatpa haibadu khitang lakadra na sar khanjai aduna lakadoriba election achida paisa lobidana kanada vote piraga phagani haibadu khandaminaraga vote piminaji haiba wafam machi thamjari cha thagachari habirak pasagi dama
ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯚꯣꯠ ꯊꯥꯗꯈꯤꯅꯤ ꯇꯧꯈꯤꯅꯤ ꯑꯗꯨꯕꯨ ꯊꯥꯗꯒꯗꯕ ꯃꯤꯗꯤ ꯃꯁꯥ ꯃꯁꯥꯅ ꯑꯗꯨꯝ ꯂꯣꯏ ꯂꯣꯏꯈ꯭ꯔꯕꯣꯅꯤ ꯃꯔꯛꯁꯤꯗ ꯂꯩꯕ ꯑꯍꯥꯏꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯆꯥꯕ ꯈꯔ ꯂꯩꯔꯒ ꯑꯐ ꯐꯠꯇ ꯈꯪꯗꯕ ꯂꯩꯕꯥꯛꯁꯤꯒꯤ ꯂꯝꯗꯒꯤ ꯅꯠꯇꯕ ꯐꯪꯍꯧꯔ ꯂꯣꯏꯍꯧꯔꯦ ꯑꯩꯒꯤ ꯈꯔ ꯂꯦꯝꯍꯧꯔ ꯂꯣꯏꯔꯦꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯑꯆꯨꯝꯕ ꯃꯤꯔꯦꯞ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯂꯤꯗꯔꯁꯤꯞ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯗꯨꯒꯨꯝꯕꯗꯨꯃꯗꯤ ꯈꯟꯕ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯩꯔꯤꯕꯅꯤꯅ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯂꯨ ꯁꯥ ꯍꯥꯏꯗꯣꯛꯇꯒꯤꯅꯦ ꯍꯥꯏꯕꯤꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯔꯥꯡ ꯍꯩꯗꯣꯛꯇ ꯅꯣꯡꯃ ꯌꯥꯝꯅ ꯀꯥꯞꯄꯦ ꯁꯥ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯑꯉꯥꯡꯁꯤꯡ ꯉꯥꯛ ꯁꯦꯟꯕ ꯀꯩꯗꯧꯕ ꯇꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯁꯥꯔ ꯇꯨꯝꯐꯝꯗꯅꯦꯕ ꯀꯥꯞꯄꯤꯁꯦ ꯁꯥꯔ ꯑꯗꯨ ꯃꯣꯏꯁꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯛꯑꯒ ꯖꯨ ꯉꯥꯎꯁꯟꯅꯔꯒ ꯃꯩꯈꯨꯝ ꯎꯞꯂꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯣꯏꯁꯤ ꯒꯥꯔꯗ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯁꯥꯔ ꯑꯗꯨꯅ ꯃꯣꯏꯁꯤ ꯅꯤꯁꯥ ꯍꯦꯛ ꯍꯟꯕ ꯂꯣꯏꯕꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯦ ꯁꯥꯔ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣই ꯍꯩꯔꯣꯛꯁꯤ ꯆꯥꯎꯈꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯈꯪꯗꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯀꯔꯤ ꯍꯥꯏꯅ ꯊꯥꯗꯣꯛꯏꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯀꯦꯟꯗꯤꯗꯦꯠꯀꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯇꯧꯕꯅꯦꯅ ꯈꯜꯂꯦ ꯁꯥꯔ ꯃꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯃꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯅꯤꯅ ꯃꯤꯆꯝꯗ ꯀꯥꯞꯁꯜꯂꯦ ꯑꯗꯨ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯤꯡꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯊꯧꯅꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯈꯟꯗꯕ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯁꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯦꯟꯗꯤꯗꯦꯠꯅ ꯇꯧꯕꯅꯦꯅ ꯈꯟꯖꯩ ꯁꯥꯔ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯄ꯭ꯔꯖꯥꯒꯤ ꯀꯩꯁꯨ ꯈꯟꯗꯕ ꯄꯣꯠꯁꯤ ꯄ꯭ꯔꯖꯥꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯂꯦꯞꯄꯤꯔꯤꯕ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯁꯦ ꯄꯥꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯔ ꯍꯣꯏ ꯚꯣꯠ ꯂꯦꯞꯄꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯗꯨ ꯚꯣꯠ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕꯁꯤꯡꯗꯣ ꯀꯥꯞꯄꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯒꯅꯨ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯗ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯉꯔꯥꯡ ꯍꯥꯞꯆꯕ ꯔꯣꯜ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯕ ꯑꯃꯈꯛ ꯆꯪꯉꯤ ꯁꯣꯝꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯃꯍꯥꯛꯅ ꯃꯤ ꯊꯥꯗꯣꯛꯑꯒ ꯃꯤ ꯐꯨꯔꯨꯆꯣ ꯃꯤ ꯃꯈ꯭ꯋꯥꯡ ꯊꯨꯗꯦꯛꯆꯣ ꯊꯥꯗꯣꯛꯄ ꯑꯗꯨ ꯃꯤ ꯐꯨꯐꯝꯗꯨꯗ ꯃꯥꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯁꯤ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯁꯤꯡꯒꯤ ꯃꯤꯅꯤꯀꯣ ꯍꯥꯏꯔꯝꯕ ꯑꯗꯨꯗꯤ ꯃꯤꯁꯤꯡꯗꯨꯅ ꯁꯥꯎꯗꯣꯔꯤꯁꯤ ꯄ꯭ꯔꯤꯌꯣꯕꯔꯇꯗ ꯁꯥꯎꯔꯔꯣꯏꯕ ꯁꯣꯝꯗ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯁꯤꯡꯗ ꯁꯥꯎꯗꯣꯏꯅꯦꯕ ꯁꯣ ꯂꯥꯜ ꯁꯤꯡꯗ ꯁꯥꯎꯔꯗꯤ ꯂꯥꯜ ꯁꯤꯡꯗ ꯚꯣꯠ ꯃꯥꯡꯗꯣꯏꯅꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯤꯗꯨꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤꯅꯤ ꯍꯥꯏꯔꯒ ꯀꯥꯞꯄꯝ ꯇꯥꯔꯒꯗꯤ ꯍꯥꯏꯕꯨ ꯍꯥꯏꯗ꯭ꯔꯁꯨ ꯃꯌꯥꯝꯅꯗꯤ ꯁꯣꯏ ꯈꯪꯉꯝꯒꯅꯦꯕ ꯑꯗꯨꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏ ꯈꯪꯉꯝꯃꯗꯣꯏꯅꯤ ꯃꯌꯥꯝꯅ ꯑꯗꯣ ꯃꯁꯤꯅ ꯀꯔꯤꯗ ꯀꯥꯏꯔꯛꯀꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯒ ꯂꯩꯖꯕ ꯈꯔ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯒꯦ ꯈꯜꯂꯒ ꯂꯩꯕ ꯃꯤ ꯃꯈꯣꯏꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯈꯤꯅꯦꯕ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯚꯣꯠ ꯀꯥꯕꯗꯤ ꯄꯥꯛ ꯌꯥꯔꯣꯏ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯁꯤꯡꯅꯁꯨ ꯃꯗꯨ ꯈꯟꯊꯕꯤꯒꯗꯕꯅꯤ ꯌꯦꯁ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯗꯣꯝꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛꯇꯨꯅ ꯚꯣꯠ ꯑꯗꯣꯝꯒꯤ ꯀꯥꯍꯟꯅꯤꯡꯉꯤꯕ ꯃꯤꯗꯣ ꯃꯗꯨꯗꯩꯗ ꯀꯤꯍꯟꯈꯤꯗꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯣꯠ ꯌꯥꯝ ꯃꯥꯡꯒꯅꯤꯅ ꯍꯥꯏꯇꯥꯔꯦ ꯇꯦꯟꯁꯤꯟꯖꯒꯦ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕꯗ ꯀꯔꯤ ꯂꯩꯕꯤꯔꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯔꯣꯛ ꯄ꯭ꯔꯖꯥꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯆꯤꯡ ꯂꯦꯝꯕ ꯍꯩꯇꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯖꯔꯦ ꯁꯥꯔ ꯅꯤꯁꯥ ꯄꯩꯁꯥ ꯄꯤꯖꯔꯒ ꯊꯥꯗꯣꯛꯄꯁꯤ ꯇꯧꯕꯤꯔꯅꯨ ꯑꯉꯥꯡꯁꯤꯡꯗ ꯃꯔꯣꯟ ꯇꯥꯗꯕ ꯑꯉꯥꯡꯁꯤꯡꯗ ꯅꯣꯡꯃꯩ ꯄꯤꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯤꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯏꯕꯁꯤ ꯇꯧꯅꯈꯤꯗ꯭ꯔꯕ ꯊꯕꯛꯅꯤ ꯆꯥꯎꯈꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯒꯥꯎꯗꯒꯤ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯁꯤꯗꯤ ꯂꯝꯒꯤ ꯑꯇꯩꯗꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯔꯛꯄꯗ ꯍꯩꯔꯣꯛ ꯌꯥꯝ ꯆꯥꯎꯊꯕꯗꯤ ꯍꯟꯊꯔꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯊꯔꯦ ꯍꯧꯖꯤꯛ ꯍꯩꯔꯣꯛꯁꯦ ꯆꯥꯎꯈꯠꯄ ꯄꯣꯔꯛꯄ ꯅꯠꯇꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯟꯗꯥ ꯇꯧꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯔꯣꯏꯕꯗꯗꯤ ꯐꯖꯔꯀꯥꯟꯗ ꯑꯃꯈꯛ ꯍꯥꯏ ꯒꯥꯎꯗꯒꯤ ꯊꯣꯔꯛꯄ ꯍꯥꯏꯅ ꯒꯥꯎꯗꯗꯤ ꯅꯣꯡꯃꯩ ꯂꯩꯇꯦ ꯃꯌꯥꯝꯅ ꯒꯥꯎꯗ ꯈꯨꯡꯒꯪꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯆꯩꯕꯁꯦ ꯀꯔꯥꯏꯗ ꯆꯩꯒꯦꯗ ꯃꯤꯁꯦ ꯍꯟꯊꯕ ꯑꯁꯣꯟꯕ ꯃꯇꯨ ꯁꯣꯟꯕ ꯃꯤꯗ ꯑꯣꯏꯅ ꯆꯩꯌꯦ ꯃꯌꯥꯝꯅ ꯆꯩꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯦ ꯂꯋꯥꯏ ꯃꯆꯥ ꯃꯥꯜꯂꯤꯅꯦ ꯐꯨꯋꯥꯎꯅꯩꯅꯦ ꯑꯗꯨ ꯇꯧꯏꯅꯦ ꯒꯥꯎꯗꯒꯤ ꯂꯥꯛꯄ ꯆꯤꯡꯅꯨꯡ ꯈꯨꯅꯨꯡꯗꯒꯤ ꯂꯥꯛꯄ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯇ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯆꯩꯌꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯋꯥꯏ ꯊꯋꯥꯏ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯈꯨꯅꯨꯡꯗꯒꯤ ꯂꯥꯛꯄ ꯀꯥꯏꯅ ꯍꯥꯏꯗꯣ ꯈꯨꯅꯨꯡꯗꯗꯤ ꯅꯣꯡꯃꯩ ꯌꯥꯝ ꯂꯩꯇꯦ ꯅꯣꯡꯃꯩ ꯂꯩꯔꯤꯁꯦ ꯈꯔ ꯃꯔꯛ ꯃꯌꯥꯏꯅꯤ ꯈꯨꯅꯨꯡꯁꯨ ꯑꯣꯏꯒꯨꯝ ꯇꯧꯕ ꯑꯗꯨꯒ ꯁꯍꯔꯁꯨ ꯑꯣꯏꯒꯨꯝ ꯇꯧꯕ ꯑꯗꯨꯒ ꯑꯣꯏꯔꯣꯗꯅꯗꯤ ꯑꯣꯏꯗꯕꯒꯨꯝꯕꯁꯨ ꯇꯧꯕ ꯍꯦꯔꯣꯗꯤ ꯃꯥꯟꯕ ꯆꯪꯁꯜꯂꯨꯔꯀꯥꯟꯗ ꯍꯦꯔꯣꯗꯤ ꯑꯣꯏꯔꯝꯗꯕ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯗꯣ ꯃꯥꯡꯗꯒꯤ ꯌꯦꯡꯕꯗ ꯋꯥꯟꯗꯔꯐꯨꯜ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯨ ꯌꯥꯝ ꯌꯥꯎꯖꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ what is a true leader acts with integrity which means they have ethical values that they follow in all aspects of their life
So they should communicate these values at work to provide a foundation for the behavior they expect from employees. And having integrity will help you earn respect. Tongan ba magi gun khara leidi leadership oi ba hai kansida. Madugi tonga da displays integrity helps other develop mi chawkhanani mateng pangba values relationship value lehenba mari leina ba amaga mari leina hono ba madugi value leiriba darkar oriba poto relation oiba da darkar oriba singadu madu masak khangba holds themselves accountable oiba masi yam tangai fadabani aduga shows honesty yam honest oiba honesty oiba si mahak amakhak changye ba leadership oikanda aduga practice tawroba mase active listening oiba oigedabani mina ngang bataba aduga madugi practice tawroba haibadi madu masana thabak to oina onthoga leiba mi adugumba mi do maduna leadership amagi oibada gun leigeneba mina ngang bada sungta ta daba mi do leadership sungoi oiroi ma paisa paibagi kharadi tawromba yai ko aduga mayamna paisa pamagi khara loro khara kara khara tawrombadi yai madu yamna kuina sangna chatloi maduna ni practice active listening oiba masi khakta nate promote a vision masi khoigi vision ama mijeng ama sagat pangamba hana chatnari ba rule sing sinataba mina tawnadaba mina chatnadaba aduga miyam pomno makidi afaba oiba aduga vision ama di yengba ngambado promotes a vision sigumba si amna tangai fadaba da leadership ama da chenba dakar oi displays courage masi true leader is a unafraid of potential conflict or criticism haibasi oigadaba mangonda ngangakpa chairakpa mabun nainarakpa matamda saudaba mi ama oigadaba aduga tongan ba represent their interest in any situation da yauriba mi singado processing to a strong set aduga madugi values du khangna yamna mayek sengba fiba mamada leibadu leadership ama kawe so leadership ama karino haibasi koina bot hadadringeda leader du nainabam khakchangi akoi sidade adu nainabam tanati ai sa thabak tor loire akhoi horeng khara phangal loire akhoi khara tor loire seonda ne basa narisi ka kharaga tau kharaga hayeng maduna karim to so toruk tar kanda kari basing natraga karak ka tori basing aduna makhoi gi manifesto makhoi gi tawgada ba thabak makhoi gi khongthang do akhoi khangbugi mathau tai masi khangdana akhoi leinei jidi panglei da leina bani pangtau do tawna bani men man ta phone te baduna ni khara lakini khara tholakini hai tare so tension jage wafam se aduga mangasigi caller ma mo lokhe chage hello ming amadi life from haibisi sare kyamgi digi guru mayum hemba thagachari thorom saruga berak haibiu kare habeningi sa am mutlai isa speaker ta yai je oye aduk matin nungai khalak pai tare cha matam jigi chana ba ko gi chana na ba sana chembirak pa igi numta sa ba ham mutlai thagachari hemba adu sa wapam ta ga haje sa ko gi election na jo sa election gi hawa matin ta haje sa gi yenda mada sa gi yenda mada election ji pani bari manga nam thopi dai sa koi masi paisa dum sa am ko khat lu chang lai kendi da kai je adu ga ina je sa ko gi parja ga jina ko candidate kai je gi ko palising aman ilo buli makhut pa ko lai kai gi kun gi mana ra kan da lai pai ba candidate mayam du bo ge ra ko gi lai kai kun gi kana na bo ni sa amam changkal ning sa ko gi lai kai je da kana ko da ko isa gi palising aman ni tuklo budri sa ko election loi dinga da nang loi da ba pesa ni sa ni fel hadok te da to le ka di da kana ga da ba pot ko gi lambi bu saman mani khang de den bu chalam mani khang de le ka di ba pot lam tang sa to hon ni ba thagachari hemba gi phone ji khonjal ji kitang dinungai go wale dubu thank you so much hemba thorom si saruga birok pa segi damak yam nungai ba point sing khara hai tare mari leina ba sing hai birom ba segi damak ta haninga litena thagachari loina na ngasigi matamdi dum loisale aduga thorom sida koigi tonga music sing saruga biba madugi tanjada last call aroiba caller ama kaktang asigi thorom sigi lokachage caller sina kari hairi habadu khangmina se laibok phaba caller ma ngasigi oina lokachage call lapang aizari anana thagasari YouTube live streaming amadi radio da tabiri basing masing yamna bami sing sigi thormasi saruga bidana yobiri basigi dama haningai leitana thagachari board ki dama tongan ma thodo wa thokya tholi basing astmi yam yobi ganu yumdagi mapan thopi ganu yarimo ga mi ga khanabi ganu haning ba haja sunu kaning ba ka sunu ening bo oisunu aina pa mami da kit law namal loire
upai leite hello ming amade laifam haibisi ai thon jen mazam ni sa haibiu sangam da gain lecture me sa ji ado operation ki takhena to yam nuai ji sa jo sang kara nuai ji rabla aisa se yam nungai badi nati adum nungai ba sara adum leire hai tare tamna tamna di yam pagalai maram di hek operation am toru bani na hana gumna cham mana nungai badi oide adu bu ngam de ta da nuai ji sa nai lecture me sa wa phum da thamjage haibiu अखोगी इलेक्शन की बेटी बिसिंग की द अखोगी चिनाव सिंगिना चाब थपगी पैसा लौथोक लौसिंग तौबा मसी पामजदी मसीदं तौबीद्रगदी अचुम्बा खरा तौरकनी हाइबा वा खरा थमजगे यानगी पैसा तिंगन बिदबा अखोय अचुम्बा तौरंगबा अदु पामजबसा yam nuai habiri bafam sina loibirabro te kari kari habini malabiri thagachari thorom sida saruga biba sigi dhamak sigi thorom sida saruga biriba phongdo piriba dongi wakhalona sigi dhamak ta haining ai letena thagachari asumna tonga tonga no mioi kya na phongdo pirakpa mahak ki wakhalon kya phongdo pham thamoi gi makol gi phongdo pham pungning gi warol thorom sida phongdo piri lamdom kya dagi mafam kya dagi mioi kya saruga biduna ning bapa makya yaning basu yawi yaning da basu yaw adubu yaning labasu yaning drabasu aina phongdok lobadagi wafam kharadagi aina hana khanjaram da wafam kya da fa wakhalona bada lagna na bagi macha kam suoi so thagachari bot ta nomaina kapapa nomai kapa haibasi palakanda thawai manga da bawani tangna pokpa mapokni asumna tangna poklaba mapok asigi damakta ikhoina karigi damakta wadribano election di kayara khana lakani aikhoi election amamam du chahi manga ngai duna chatlibani adubu election chamadi aikhoi yawbo phangoi aikhoi gi mapok asida chahi manga khaidoki beda aikhoina manga tara yankhai hai matamda election kayarak noi khoni yawga doribasi election karigi damakta doribano aikhoi gi luchingbo khana bagi damaktani luchingbo karigi damakta khalibano aikhoi gi leipak lamdam amadi iramdam ai gi kendra ngak na ba amadi aikhoi gi khudong chadaba khara do makhoina mensin na ban makhoina akhoi gi punsi semnaba nate makhoina akhoi gi puk thakadaba nate aikhoi ima ipana hek pokpirma matungdagi isana isagi khongpham amada mi oina nabagi damak hingna ba khong khut lon amadi aikhoi tongan tongan ba chana kanglon kya loina na hingli aikhoi MLA gi makha da punsi hingadaba nate minister gi makha da punsi hingadaba nate aikhoi na makhoi bu laigom ne hena khantok kiduna isa gi topam topa puna makauraga makhoi gi matungda urur ungduna leitarabadi aikhoi kari oigadori adoragadi aikhoi gi anova aikhoi gi khongthang ama thangasi makhoi di aikhoi gi tangai fadabada season nana naba leiba mini haina khansi aikhoi dagi makhoi ne hena chawi haina khangumsi matoire mahelle yamna henman lakman kre aikhoi mioi bani pok labadi mioi na laira boisunu khonggang da poksunu imphal da poksunu sahar da poksunu delhi da poksunu USA da poksunu mi gi mi chap mana bangaktani leifam dugi sabam dugi leirambana yam leibai wani leitabana leitabagi wani kana dagi su hian banati shiba changba pokba chap mana ba mapok amada laki bangaktani asumna aikoi khantok narasi election kari sunate apam mioi da vote thadabiu adongi apamani adongi right manghan bigano adongi right sen na yon thok bigano kaubiganu adomna adongi right jo labadi adongi ijat sumina lei khrabani amadi adom namduna mini ijat manghan bi khrabani haiba kaubiganu ishagi ijat lungai da hapagi yon bigano apama misak to bot pibiu lamdam masigi adom adongi kendra khakti ginatana kendra humpu asida thodang lobung ngamgadaba aikhoi gi integrity ngakpang ngamgadaba kanglup mase nungsina na chatpang ngamgadaba arai leita punamak tamyam punum gi lambi thong amadi haksel amadi school mayam punamak sing asida natra hallaman gi lukhrabi singi disabled singi miyam punamak ki lomi singi thai lokhong gi damta sembang ngamba mioi ado khanbiraga bot pibiu ngasigi di mathang asida pungning gi waron thorom losinjari tabiri basing ku james sagur jamna mukhana khurumjari